ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯨꯗꯣꯡꯊꯤꯕ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯁꯅꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯃꯤ꯫ ꯃꯥꯕꯨ ꯊꯣꯝꯂꯝꯂꯤꯕ ꯒꯥꯔꯤꯗꯨꯗꯤ ꯈꯣꯡꯒꯨꯜꯂꯤꯕ ꯐꯪꯗ꯭ꯔꯦ꯫ ꯍꯤꯠ ꯑꯦꯟ ꯔꯟ ꯀꯦꯁ ꯑꯣꯏꯗꯨꯅ ꯃꯤꯆꯪ ꯁꯪꯒ ꯂꯩꯇꯕꯅ ꯃꯥꯒꯤ ꯀꯦꯁꯇꯨꯁꯨ ꯑꯗꯨꯃꯛ ꯋꯥꯌꯦꯜ ꯐꯪꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯜꯃꯤꯔꯥ ꯃꯅꯨꯡꯗ ꯎꯐꯨꯜ ꯊꯥꯡꯂꯕ ꯐꯥꯏꯜ ꯑꯃꯟꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯜꯂꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯍꯧꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯊꯋꯥꯏꯗꯤ ꯁꯤꯡꯉꯝꯗꯅ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯁꯤꯕꯅ ꯃꯔꯝ ꯑꯣꯏ ꯃꯤꯔꯥ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯂꯩꯇꯕꯗꯒꯤ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯂꯩꯁꯅꯥ꯫ ꯂꯩꯁꯅꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯨ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯇꯨꯃꯤꯟ ꯂꯩ ꯍꯩꯇꯕꯤ ꯂꯤꯂꯤ ꯑꯣꯏꯔꯨꯕꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯩꯁꯅꯥꯒꯤ ꯋꯥꯌꯦꯜꯁꯨ ꯁꯣꯏꯗꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯤꯂꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯅꯗꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯤꯂꯤ ꯇꯨꯃꯤꯟ ꯂꯦꯞꯂꯤꯉꯩ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯟꯕ ꯂꯥꯡꯕꯒꯤ ꯃꯈꯣꯜ꯫ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯄꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯤꯂꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯨ ꯄꯥꯏꯔꯛꯂꯒ ꯈꯥꯝꯃꯤ꯫ ꯅꯨꯡꯁꯤꯠꯅ ꯎꯔꯨ ꯎꯔꯨ ꯎꯪꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯁꯥꯟꯇꯣꯁꯇꯨ ꯌꯥꯝ ꯑꯅꯩꯕ ꯁ꯭ꯇꯥꯏꯜꯗ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯗꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯃꯁꯥꯗꯨꯁꯨ ꯎꯔꯨ ꯎꯔꯨ ꯎꯪꯉꯤ꯫ ꯃꯈꯣꯜꯅ ꯃꯔꯣꯜ ꯑꯃ ꯍꯧꯔꯤꯕ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯃꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯅ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯃꯈꯣꯜꯗꯨꯅ ꯇꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯣ ꯇꯞꯊꯔꯝꯂꯒ ꯑꯃꯨꯛ ꯈꯪꯀꯟ ꯀꯟꯁꯤꯜꯂꯛꯂꯒ ꯍꯦꯂꯤꯀꯣꯞꯇꯔ ꯃꯁꯥꯗꯣ ꯈꯞꯂꯒ ꯃꯐꯝꯗꯨꯗꯒꯤ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯅ ꯍꯦꯛ ꯄꯥꯏꯔꯒ ꯆꯠꯈꯤꯕꯒ ꯂꯤꯂꯤꯅ "ꯁ꯭ꯋꯥꯏꯁꯦ ꯍꯦꯂꯤꯀꯣꯞꯇꯔ ꯇꯥꯐꯝ ꯍꯦꯂꯤꯄꯦꯗ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ?" ꯁꯥꯟꯇꯣꯁꯅ ꯈꯨꯝꯃꯛꯏ꯫ "ꯕꯨꯂꯦꯠ ꯊꯧꯔꯒ ꯉꯔꯥꯡꯂ ꯅꯍꯥꯟꯂ ꯅꯃꯥꯡꯗ ꯂꯦꯞꯄꯗ ꯍꯟꯅꯐꯥꯎ ꯃꯤꯇꯥꯈꯤꯗꯕꯗꯣ ꯉꯁꯤꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯂꯒ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯩꯒꯤ ꯌꯥꯎꯅ ꯅꯩꯔꯤꯕꯅꯤ." ꯂꯩꯁꯅꯥꯅ "ꯕꯨꯠ ꯂꯩꯕꯥꯛ ꯑꯣꯏꯕꯒꯤ ꯎꯐꯨꯜ ꯍꯧꯗ꯭ꯔꯤꯅꯤ, ꯂꯃꯥꯡꯗ ꯑꯣꯏꯔꯝꯂꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯅꯦꯕ." "ꯑꯣ ꯑꯗꯨ ꯈꯪꯗꯅꯅꯦ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯂꯦꯟꯗꯤꯡ ꯇꯧꯔꯤꯁꯦ." "ꯍꯥꯏ ꯁꯌꯦꯟꯕ ꯕꯨꯠ ꯅꯝꯕꯔ 2, ꯀꯔꯤ ꯍꯥꯏꯕ?" ꯂꯩꯁꯅꯥꯅ ꯃꯈꯥ ꯇꯥꯏ꯫ "ꯁꯌꯦꯟꯕ ꯕꯨꯠ 2 ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ꯫ ꯅꯪꯅ ꯕꯨꯠ ꯅꯝꯕꯔ 2, ꯑꯩꯕꯨ ꯁꯌꯦꯟꯕ ꯕꯨꯠ." "ꯍꯣꯏꯅꯦ ꯕꯨꯠꯇ ꯕꯨꯠꯅꯤ, ꯂꯨꯝ ꯂꯨꯝ ꯂꯥꯎꯏ, ꯉꯥꯡꯊꯣꯔꯛꯄ ꯇꯥꯅꯤꯡꯏ, ꯁꯦꯠꯇꯣꯔꯛꯄ ꯌꯦꯡꯅꯤꯡꯏ, ꯅꯍꯥꯛꯇꯅ ꯈꯪꯖꯗꯕꯒꯤ ꯋꯥꯇꯅꯤ꯫ ꯌꯥꯝ ꯍꯩꯔꯦ ꯕꯨꯠ ꯂꯩꯁꯥꯕꯤ ꯁꯥ, ꯏꯁꯩꯅ ꯗꯥꯏꯂꯣꯒꯀ ꯑꯣꯏꯔꯗꯅ." ꯂꯤꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ꯫ "ꯅꯪ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ, ꯀꯩ ꯆꯥꯒꯦꯅ ꯅꯨꯡꯇꯤꯒꯤ ꯉꯥꯎꯁꯤꯟꯅꯔꯤꯅꯣ? ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯊꯃꯣꯏ ꯊꯃꯣꯏ ꯄꯤꯅꯕ ꯌꯥꯗꯦ꯫ ꯃꯌꯥ ꯆꯧꯗꯨꯔꯤ ꯃꯥꯟꯕꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯥꯈꯠꯄꯅꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯗ ꯅꯩꯔꯤꯁꯦ ꯀꯩꯁꯨꯒꯤꯕꯨꯗꯤ ꯅꯠꯇꯦ꯫ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯦ, ꯉꯔꯥꯡꯗ ꯅꯍꯥꯟꯗ ꯈꯪꯅꯔꯁꯨ ꯀꯣꯏꯅꯔꯁꯦꯕ." "ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ, ꯅꯃꯥꯏꯗꯣ ꯃꯣꯔꯥ ꯁꯥꯔꯗꯤ ꯁꯦꯒꯥꯏꯔꯔꯣꯏ, ꯅꯠꯇ꯭ꯔꯒ ꯁꯨꯝ ꯂꯩꯕ ꯌꯨꯝꯕꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯎꯟꯁꯥ ꯃꯆꯦꯠ ꯑꯃꯇꯪ ꯍꯥꯞꯄ ꯁꯨꯝꯒ ꯂꯣꯏꯅ ꯁꯤꯅꯤꯅꯦ." ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯂꯒ ꯍꯦꯟꯅ ꯅꯨꯡꯁꯤꯒꯦ ꯇꯧꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁ꯭ꯄꯤꯗꯣꯃꯤꯇꯔꯗ ꯌꯦꯡꯉꯨ ꯂꯥꯎ꯫ ꯅꯪꯒꯤ ꯁ꯭ꯄꯤꯠꯅ km/h ꯈꯣꯡꯖꯦꯜ ꯀꯌꯥꯝ ꯌꯥꯡꯅ ꯆꯠꯀꯦ ꯍꯥꯏꯕꯗꯣ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯑꯋꯣꯏ ꯁꯥꯕ ꯇꯜꯂꯦ꯫ ꯀꯥꯟꯅꯔꯣꯏꯗꯕ ꯃꯐꯝꯗ ꯌꯦꯅꯝ ꯄꯥꯝꯕꯤ ꯊꯥꯕ ꯇꯣꯛꯁꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯂꯤꯗꯣ ꯆꯠꯀꯦ ꯇꯧꯏ꯫ ꯁꯥꯟꯇꯣꯁꯅ ꯃꯥꯡꯗ ꯊꯠꯇꯨꯅ ꯈꯥꯝꯃꯤ꯫ ꯕꯨꯠ ꯂꯤꯂꯤꯒꯤ ꯂꯝꯕꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯆꯔꯥꯡ ꯃꯁꯥ ꯄꯥꯟꯕ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯂꯤꯕ, ꯃꯤꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ
नाकोंग मेनबा बुलेट थौरिसे नंगीदमकने बुत लेबाक्सिदा नंगा थेंगनरुबदगी बुत पाखंग ऐसे नंगी लोयुंबा ओले हिंगलिंगाइदा थेंगनरमददी चै याम चानी कारण ताबगी अखोई साइनगा उरदिबा नंग बिंदु फुल स्टॉप ओननी अदुना नंगना हिंगलिंगाइगी वा बुत लेबाक्सिददी हौजिक नंगसे अइगी तंदलगी मंगालगु मिकुप खरकी पुंसिनी कावरब्रा मिहात मिपुल तन थल्लब संसारगी मैखुतन ममलब ताइबंग पालदा अमुक हनखरनु सहेनबा साचरगी लेकंग थंबालगु या मानब्रा संतोष लिलीगी मतौदुदा साउनिंग अरोइबगी या मानब्रा हाइबा वाई सिदा ओइरे संतोष तो ममाय ngaksak nangi तंजादुदा मु लेसनाना संतोष नंगी थमोइदो स्वाइदा चनफम लैरोय अखोई फजबी लिलीगी मवोंगसिदा नंग थमोइ कायगेतनी संतोषना खुमे तक्प बुकल्लबदी नुंग फावब तुमे नोंग नत्रगा नोंगमदी मा आइगी बुलेटा सोइदना हाबलगा बुत लेबाक्सिदा आइना कोइना पुगनी लिलीना खुमे नोट पोलगी उनसुकदोप गायबदौना नंगोदा वाना थोकनी आइना तबा अतोपा मयंगौरो लिलीगी वादुदा बुत संतोष खैदौ सावगलिबनी इखंग खंगौदना मागी बुलेटो मी यावदना मसा मथंता थौदुना लाए अदुगा खमखाम खामे बुलेटो खामबगा होई माई करिमता हरमदना तुमिन थौरगा चटकी संतोष लिलीने सोलवे पक्तब बुत लेबाकी गोस्ट राइडर नंगबु पक्तब बुत्ती मालेमसिदा अनि सुरमलोय लेसनाना अइंगोंदगा संतोषना हाइबो ओइरमु ngसाइना आई ओइरदी यारनी नंगनने सक्से किंगिङैदा मी मसासे मैथक्ता ngौरे तानिंगदे कोलेसना ओइरोय पारोयदबा बुत पाखंगनि अइगी तौगदबा थबक याम वाले असिगे अंगावबा बुत पाखंगसिदा ओनसिनबा याबा नते असुमना ngangnariङे तंजादुदा राजेशतो मु हेक थेंगनरे राजेश का लिलीगा हेक मिचाने चिक्लबा थमोइगी लैकोलसिदा थेंगनररे उनररे नंग आई चिंगलोटनरे थमोइ अनि उजनिंगबा नुंगसी माइथो उररे वाइमदा हाइदे इशै मेघना मंगलांदा हि होंदुना ताउदुना चटपदुंगदा फावे राजेशना हेलोइन काउनिको लिली खुमे काउरोय पुन्ना चमिनसे तंजासिदा बुले शाबी कॉलोनी वार्डन रेफ्री खोंगले लेसनाना हाइमा लिलिया मतम लोइरे अखोई कॉलोनीदा संगनबा तौरसे नत्रदि सोइदना मिवा ताबा तारे लिली होय लेसनाना राजेश कोना मुक थेंगनरसे राजेशु होय हाइबा वाई सिदगी मखा तादे राजेशु पाखंग कॉलोनी लेबा अदोमदा चटके बुत लिली अमदी लेसना वारी साना सानाना लेसाबी कॉलोनी लेबा अदोमदा लाए लिलिया कई हाइगे नोइनिगी मोंगसे थाजबगी वांगदा फिल्म की टाइपता सरजू वाम हाइदौ लैको तौबदो याम माले अस नंग ngang चुम्बु चुम्द्रो थेंगनाबु खुतिंगी हेलोइन हेलोइन सी नत्रदि हाइनिंगाय लेत्रबदौना यारेबा मी इचम चमना हाइजबदुबो मी नतेने मादो पुत पाखंगने सरजू वाम हाइदौ लैको हाइरगा हुजी हाइरो हाइरुगना कोन हाइगे सोइद्रबनी बुत पाखंग अमा लुदु सुयावबा स्नेक सुयावबा लुदु बोतो नंग तारिने इतालिलिया बुत पाखंग अनिगी थमोइसे सानानिंगबा मोंगदा सानाउरो यारे हंदक्ति पक्ते को यामना लेफौरिबेमा अदवाइदुदा नंगी पक्ते हाइबा डायलॉगसिना महेले अइगी टिंग सोकपा हाइबदो असुमननिदो वारी साना साना लाकपना बुत कॉलोनी लेसाबी सेक्शन यौरे तुमिन लिली मागी कादा चंगलगा तुमे तुमथौ हाइबदि यारमदे माना तुमलिबा कांगथोलदुदि कादुगी मनुंगदा कोइ पाइ पाइ कांगथोल मखोंग मरिदो अहांगबा मालंगदा ताउदुना ले ममितो उसिलु यादे
ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯀꯥꯟꯗꯨꯗ ꯊꯤꯡꯉꯥꯎ ꯂꯩꯉꯥꯎ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗ ꯌꯦꯅꯤꯡꯊꯥꯒꯤ ꯆꯤꯔꯣꯜꯗ ꯄꯪꯊꯔꯨꯕ ꯊꯃꯣꯏ ꯑꯃꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯤꯡꯂꯤꯉꯩꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯖꯩ, ꯔꯥꯁꯤ ꯂꯩ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤꯅꯤ꯫ ꯌꯦꯡꯕꯗ ꯁꯕꯥꯟꯁꯨ ꯄꯥꯔꯞ ꯇꯧꯔꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯀꯣꯂꯦꯖꯇ 3rd ꯁꯦꯃꯤꯁꯇꯔ ꯀꯥꯕꯒꯤ ꯁꯤꯟ ꯑꯃ ꯑꯣꯏꯅ ꯇꯧꯏ꯫ ꯃꯥꯅ ꯎꯔꯛꯂꯤꯕ ꯊꯧꯗꯣꯛꯇꯣ ꯖꯨꯂꯣꯖꯤꯒꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯅ ꯇꯧꯏ꯫ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖꯇ ꯂꯦꯛꯆꯔ ꯑꯣꯏꯕꯤ ꯃꯦꯝ ꯖꯦꯅꯤꯠꯀꯤ ꯖꯨꯂꯣꯖꯤ ꯀ꯭ꯂꯥꯁꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕ, ꯌꯥꯝ ꯁꯥꯊꯤꯕ ꯑꯣꯖꯥꯅꯤ ꯃꯦꯝ ꯖꯦꯅꯤꯠ꯫ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯦ꯫ ꯃ꯭ꯌꯨꯖꯤꯌꯝ ꯁ꯭ꯄꯦꯁꯤꯃꯦꯟ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯇꯧꯕꯒꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁꯅꯤ꯫ ꯂꯤꯂꯤꯁꯨ ꯀ꯭ꯂꯥꯁꯇꯨ ꯌꯥꯎꯔꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯄꯤꯟ ꯗ꯭ꯔꯣꯞ ꯑꯣꯐ ꯁꯥꯏꯂꯦꯟꯁꯅꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯔꯨꯝꯗꯨꯗ꯫ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯣ ꯇꯨꯃꯤꯟ ꯂꯩ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯤꯂꯤꯁꯨ ꯇꯨꯃꯤꯟ ꯂꯩ꯫ ꯃꯦꯝ ꯖꯦꯅꯤꯠꯅ, "ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯀꯤꯞ ꯐꯣꯠ ꯀ꯭ꯂꯤꯟ, ꯑꯗꯔꯋꯥꯏꯖ ꯄꯤꯄꯜ ꯒꯦꯠ ꯁ꯭ꯇꯤꯛ꯫ ꯇꯦꯛꯁꯣꯅꯣꯃꯤꯒꯤ ꯇꯥꯝꯗ ꯍꯥꯏꯔꯒꯅ ꯀꯤꯡꯗꯝ, ꯐꯥꯏꯂꯝ, ꯀ꯭ꯂꯥꯁ, ꯑꯣꯔꯗꯔ, ꯖꯦꯅꯁ, ꯁ꯭ꯄꯦꯁꯤꯁ ꯍꯥꯏꯕꯅꯤ꯫ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯇꯦꯛꯁꯣꯅꯣꯃꯤ ꯔꯨꯜ, ꯃ꯭ꯌꯨꯖꯤꯌꯝ ꯁ꯭ꯄꯦꯁꯤꯃꯦꯟꯁꯤꯡꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯣꯏꯅꯤ꯫ ꯂꯤꯂꯤ, ꯅꯪ ꯁꯤꯗ ꯂꯥꯎ꯫ ꯚꯣꯏꯁ ꯔꯣꯝꯗꯒꯤꯅ ꯍꯦꯅꯔꯤ, ꯅꯪ ꯁꯤ ꯂꯥꯎ꯫ ꯅꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯑꯩꯅ ꯄꯤꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯁ꯭ꯄꯦꯁꯤꯃꯦꯟꯁꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯧꯗꯣꯏꯅꯤ꯫ ꯂꯤꯂꯤ, ꯃꯦꯝ ꯖꯦꯅꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯗꯛ ꯗꯛ ꯆꯣꯡꯉꯤ ꯃꯤꯍꯨꯜꯗꯣ꯫ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯕ ꯍꯦꯅꯔꯤꯁꯤ ꯃꯥꯒꯤꯗꯤ ꯀ꯭ꯔꯁꯅꯤ꯫ ꯀ꯭ꯔꯁ ꯑꯣꯏꯕ ꯃꯥꯒ ꯄꯨꯟꯅ ꯃ꯭ꯌꯨꯖꯤꯌꯝ ꯁ꯭ꯄꯦꯁꯤꯃꯦꯟ ꯑꯃ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯕꯁꯤꯗ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯊꯃꯣꯏꯗ ꯌꯨꯍꯥꯔ ꯍꯥꯔꯦ ꯂꯤꯂꯤ꯫ ꯍꯦꯅꯔꯤꯁꯨ ꯂꯤꯂꯤꯅ ꯃꯉꯣꯟꯗ ꯉꯥꯎꯖꯩ ꯍꯥꯏꯕ ꯈꯪꯉꯤ꯫ ꯁꯛ ꯐꯖꯩ, ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃ ꯂꯣꯏꯅꯕ ꯍꯦꯅꯔꯤꯅꯤ꯫ ꯃꯉꯣꯟꯗ ꯉꯥꯎꯖꯕꯤ ꯑꯃꯒ ꯄꯨꯟꯅ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯇꯧꯃꯤꯟꯅꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯃꯥꯁꯨ ꯈꯣꯏꯔꯥꯡꯕ ꯄꯣꯛꯏ꯫ ꯃꯦꯝ ꯖꯦꯅꯤꯠꯅ ꯑꯗꯨꯝꯅ ꯃꯤꯡ ꯀꯧꯊꯣꯔꯛꯄꯗꯨꯗꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯤꯂꯤ ꯑꯃꯗꯤ ꯍꯦꯅꯔꯤꯗꯣ ꯅꯣꯠꯕꯨꯛ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯗꯦ꯫ ꯃꯤꯠꯀ ꯌꯦꯡꯉꯤ꯫ ꯁꯥꯕꯨꯡ ꯂꯥꯎꯏ ꯃꯤꯆꯥꯟꯅꯕ ꯃꯤꯀꯨꯞꯇ꯫ ꯄ꯭ꯔꯥꯛꯇꯤꯀꯦꯜꯒ ꯆꯪꯗꯦ꯫ ꯋꯥꯈꯜꯅ ꯂꯧꯕꯨꯛ ꯂꯝꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯁꯩ ꯁꯛꯎꯏ꯫ ꯂꯤꯂꯤ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯧꯕꯣꯏ ꯅꯤꯡꯏ꯫ ꯍꯦꯅꯔꯤꯁꯨ ꯍꯦꯛꯇ ꯃꯤꯆꯥꯟ ꯅꯁꯜꯂꯤ꯫ ꯃꯉꯣꯟꯗ ꯀ꯭ꯔꯁ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ꯫ ꯂꯤꯂꯤꯗꯤ ꯂꯣꯏꯔꯦ꯫ ꯒ꯭ꯂꯥꯁ ꯃꯅꯨꯡꯗ ꯍꯥꯞꯂꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯁ꯭ꯄꯦꯁꯤꯃꯦꯟꯁꯤꯡꯗꯣ ꯌꯦꯡꯕꯒ ꯆꯪꯗꯦ꯫ ꯃꯦꯝ ꯖꯦꯅꯤꯠꯅ, "ꯂꯤꯂꯤ, ꯍꯦꯅꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯤꯃꯦꯟꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯣ." ꯍꯦꯅꯔꯤꯅ ꯁ꯭ꯄꯦꯁꯤꯃꯦꯟꯗꯨ ꯄꯥꯏꯈꯠꯂꯒ ꯍꯥꯏꯔꯤ, "ꯃꯦꯝ, ꯁꯤꯁꯦ ꯑꯦꯁꯀꯦꯔꯤꯁ ꯂꯨꯝꯕ꯭ꯔꯤꯀꯣꯠꯁ ꯀꯧꯏ." ꯃꯦꯝ ꯖꯦꯅꯤꯠꯅ, "ꯂꯤꯂꯤ, ꯅꯪꯅ ꯀꯤꯡꯗꯝ ꯍꯥꯏꯔꯣ." ꯂꯤꯂꯤ ꯁꯣꯟꯊꯥꯡꯅꯅ ꯇꯞꯅ ꯍꯥꯏꯔꯤ, ꯌꯥꯔꯛꯇ ꯍꯩ ꯉꯪꯕꯗꯧꯅ, "ꯀꯤꯡꯗꯝ ꯑꯦꯅꯤꯃꯦꯂꯤꯌꯥ." ꯃꯦꯝ ꯖꯦꯅꯤꯠꯅ, "ꯁ꯭ꯄꯤꯛ ꯂꯥꯎꯗꯔ, ꯑꯥꯏ ꯀꯥꯟ ꯍꯤꯌꯔ." "ꯑꯩꯗ ꯅꯠꯇꯅ ꯀ꯭ꯂꯥꯁꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯅꯕ ꯍꯥꯏꯌꯨ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯅ ꯈꯣꯟ ꯄꯤꯛꯇꯅ, ꯅꯣꯏ ꯃꯌꯥꯝ ꯂꯥꯡꯕ ꯄꯨꯟꯕ ꯃꯇꯝꯗꯅ ꯌꯧ ꯌꯧ ꯇꯧꯗꯅ ꯁ꯭ꯇꯥꯐ ꯔꯨꯝ ꯐꯥꯎ ꯇꯥꯏ꯫ ꯀꯟꯅ ꯍꯥꯏꯌꯨ ꯃꯦꯝ ꯇꯥꯅꯕ ꯑꯃꯨꯛꯀ ꯂꯤꯂꯤ." "ꯀꯔꯤ ꯀꯤꯡꯗꯝꯅꯣ?" ꯃꯦꯝ ꯖꯦꯅꯤꯠꯀꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯈꯣꯟꯊꯤ ꯆꯥꯗꯣꯏꯗꯨ ꯀꯤꯕꯅ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯍꯥꯏꯔꯤ, "ꯀꯤꯡꯗꯝ ꯑꯦꯅꯤꯃꯦꯂꯤꯌꯥ." ꯃꯦꯝ ꯖꯦꯅꯤꯠꯅ, "ꯗꯦꯠꯁ ꯄꯔꯐꯦꯛ. ꯃꯈꯥ ꯇꯥꯕꯗ ꯑꯗꯨꯝ ꯅꯪ ꯀꯦꯔꯤ ꯇꯧꯔꯣ ꯍꯦꯅꯔꯤ, ꯑꯟꯇꯤꯜ ꯁ꯭ꯄꯦꯁꯤꯃꯦꯟ ꯐꯥꯎꯕ." ꯍꯦꯅꯔꯤꯅ, "ꯀ꯭ꯂꯥꯁ ꯁ꯭ꯀ꯭ꯔꯦꯃꯦꯟꯇꯥ, ꯑꯣꯔꯗꯔ ꯑꯦꯁꯀ꯭ꯔꯤꯗꯤꯌꯥ, ꯐꯦꯃꯤꯂꯤ ꯑꯦꯁꯀ꯭ꯔꯤꯗꯤꯗꯦ, ꯖꯦꯅꯁ ꯑꯦꯁꯀꯦꯔꯤꯁ." ꯃꯦꯝ ꯖꯦꯅꯤꯠꯅ, "ꯑꯦꯛꯁꯂꯦꯟ. ꯑꯦꯛꯖꯥꯝꯗ ꯅꯪꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯄꯤꯕꯒꯨꯝꯅ ꯏꯔꯝꯂꯕꯗꯤ ꯌꯨ ꯋꯤꯜ ꯒꯦꯠ ꯐꯨꯜ ꯁ꯭ꯀꯣꯔ. ꯃꯌꯥꯝ ꯈꯪꯉꯦꯀꯣ ꯀꯃꯥꯏꯅ ꯁ꯭ꯄꯦꯁꯤꯃꯦꯟ ꯑꯃꯕꯨ ꯀ꯭ꯂꯥꯁꯤꯐꯥꯏ ꯇꯧꯅꯤ ꯍꯥꯏꯕ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯤꯂꯤ, ꯅꯪ ꯍꯥꯏꯌꯨ ꯑꯦꯁꯀꯦꯔꯤꯁꯀꯤ ꯃꯔꯝꯗ ꯑꯈꯪꯕ ꯈꯔ." ꯂꯤꯂꯤꯅ, "ꯃꯦꯝ, ꯑꯦꯁꯀꯦꯔꯤꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯄꯦꯔꯥꯁꯥꯏꯇꯤꯛ ꯋꯥꯔꯝ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯆꯍꯤ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯅ ꯍꯦꯟꯅ ꯂꯩꯒꯜꯂꯤ꯫ ꯇ꯭ꯔꯣꯄꯤꯀꯦꯜ ꯑꯦꯟ ꯁꯕꯇ꯭ꯔꯣꯄꯤꯀꯦꯜ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯗꯤꯁꯟꯗ ꯍꯦꯟꯅ ꯍꯩꯅꯕ ꯄꯦꯔꯥꯁꯥꯏꯇꯤꯛ ꯋꯥꯔꯝ ꯃꯈꯜ ꯑꯁꯦ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗꯅ ꯍꯦꯜꯂꯤ꯫ ꯑꯦꯁꯀꯦꯔꯤꯁꯀꯤ ꯃꯣꯔꯐꯣꯂꯣꯖꯤꯗ ꯈꯦꯠꯅꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯃꯦꯜꯅ 2 to 4 ꯗꯥꯏꯃꯤꯇꯔ, 10 to 30 ꯁꯦꯟꯇꯤꯃꯤꯇꯔ ꯂꯣꯡ, ꯑꯗꯨꯒ ꯐꯦꯃꯦꯜ ꯑꯦꯁꯀꯦꯔꯤꯁꯀꯤꯅ
3 to 6 diameter wide aduga sangmana 20 to 25 centimeter long mem jenin very impressive tip to talk khangadabani especially when you want to be a zoologist in future zoology bu yam kumna tamgadabani mataw sum tawna numitugi zoology gi practical class to losin ki class to loirga practical room dagi tholakpa lili amadi ria ani do awai kum tawne yam haiko mi masadi laika college tana mayanga pungnang langasu yumdadi laik yam pabjan taning de korea taning oi nangdi afaba hairadi mihulse hojik fawba mafam tadre maga misan narubi e nangi batau sidi inina yomle aise irang na phulle aise haiduni ne tawrisa tanjadra taning dega tanjaiga yare be makit henariga acting ka khoi kap naruruga kap te kaisu memjenit ki mawong duda mihul ge sude henarida mihul sude haige swayu aduna khara paksagani ye yare be riya thamoi si oina skepel ama parga lenthat padawna fawing asidi musi musi ngaliba aigi thawai basa se hogai duni engbiru nangi mitam lali nungsi saktam thetli adu yamna mansile nangi mawong si bema asumna nungai pakda riya ga wari sanaringe tunglomdagi lili fatlauna tungon thoktuna yelakpada henari oirame mihul domu tractor natraga fortune start tawdung makhol tholai lili su tapna khumle kari haige ani do awai khum tawne nangdi practical room da lab notebook to desk matakta thanam laga thokre se nangi zoology gi lab notebook se lakshilo aidi ikaw bu kawe practical lore haidana adumak tumin thola male ado thank you most welcome lili maithong da momo nokpandatana atopo wai ma phaw haine ba leite haining badi singdongna thamoi da wangkai paidunane haiba ngamdabagi watani karamna di haiduni krasida migi thamoi masak khangdana henaridi mayam gi ngawna phamni nungsibagi tungna phamni masida magi mafam amma kansilu baibase aremba tani kanaba thoina phangwa masak su phajaba lairik su heba rasi gunta noyamba henarini krasti kras oina adum leijasanu kana dabada melai languraga thamoi kaige tani madi sonia ga su koinai haina tai nancy ga su instagram amadi facebook ta yamna tek tawne rosita ga su reaction yam tawne insta facebook posting da marak sida mamu yausul baibase hi mayam tongbi krang segai badi laidana titanic lupadawna lukkani khalle haukiba hinglingai gi punchi thodokpu ningsing luraga lili masado magi kaduda hikik launa kappe lilina sanapam leitraba wari amagi serolda asiba nyaiba ayhak isan ni sabu kaurre ningsing laru haiduna khankraba wari amana ngasina kari gi naunana ningsingli ariba anauba khetnaba leitrabi aigi phamda liraba wari amana hanjin hanjin nungsibagi irol nungda aibu iraknanaba thausilibana kari henari aigi punsina nangbu yam khanjaki nungsijaki nangi nuksibadi ngasi su munaidana leri adu hainabadu chumne krasti krasne krasoina adum nangdi lehawrani taibangpal samnadraba malemga atiyaga samnafam thiriba thawai amani aidi punchi chupa nangi nuksibabu naina duna lehawrani naina khini thawai sina leiru makai asi haraga hingneingna kappe asumna butleba ke ahingi warido losinki mathangi numin taibang miram lenda danapati tomada phone tawe ring chatpaga tombusu paikhale anido awai khum tawnare ichema ngarang thabak to tawkhrabani safudo phumjilami ichema fareda phumbu phumlamadi ado ibungo ngarang di kai numino khangde ne imungse tamnabada thakha mong khangkhidre
ꯑꯩ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯆꯦꯝꯃ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯁꯦꯡꯕꯒꯤꯅꯤ ꯏꯕꯨꯡꯉꯣ, ꯀꯤꯕꯅ ꯑꯃꯨꯛꯇꯣꯏꯕ ꯉꯔꯥꯡꯗꯤ ꯑꯩ ꯃꯤꯅꯒ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯀ ꯊꯥꯖꯤꯜꯂꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯙꯅꯄꯇꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯍꯣꯏ, ꯃꯇꯥꯡꯅ ꯌꯥꯗꯗꯨꯅ ꯃꯤꯅꯝꯕꯕꯨꯗꯤ ꯃꯤꯅꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯐꯨ ꯐꯨꯝꯗꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯙꯅꯄꯇꯤꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯥꯗꯔꯛꯀꯗꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯒꯨꯝꯕ ꯃꯌꯥꯛ ꯀꯜꯂꯕ ꯋꯥꯏꯁꯤꯡꯗꯣ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯑꯀꯤꯕꯅ ꯂꯥꯍꯠꯈꯤꯕꯅꯤ꯫ ꯇꯟꯖꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯅꯝꯕ ꯉꯥꯡꯂꯦ꯫ ꯍꯦꯛ ꯉꯥꯡꯗ꯭ꯔꯦ ꯁꯦꯟꯁꯨ ꯐꯪꯂꯣꯏ꯫ ꯁꯦꯟꯗꯨꯒꯤ ꯑꯌꯥꯝꯕ ꯈꯜꯂꯒ ꯃꯤꯅꯝꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯉꯥꯡꯂꯦ꯫ ꯉꯔꯥꯡꯗꯣ ꯇꯣꯖꯣꯒ ꯃꯈꯣꯏ ꯑꯅꯤꯅ ꯕꯨꯠ ꯊꯦꯡꯅꯈꯤꯕꯗꯧꯅꯤ꯫ ꯙꯅꯄꯇꯤꯅꯁꯨ ꯕꯨꯠ ꯂꯥꯏ ꯇꯤꯟ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯁꯤꯗꯅꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤꯕ꯫ ꯀꯅꯥꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯕꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯑꯋꯥꯕ ꯃꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯀꯨꯝꯂꯛꯏ꯫ ꯏꯆꯦ ꯋꯥꯒꯅꯨ, ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯂꯣꯏꯅꯃꯛ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯔꯣꯟꯕ ꯃꯀꯥ ꯐꯣꯡꯗꯕ ꯌꯦꯡꯅꯕ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯙꯅꯄꯇꯤ: ꯑꯗꯨꯅꯤꯅꯦ ꯑꯩꯅꯁꯨ ꯆꯤꯡꯅꯔꯤꯁꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯈꯨꯔꯝꯒꯦ ꯏꯆꯦꯒꯤꯗꯃꯛ ꯍꯣꯔꯦꯟ ꯀꯅꯥꯅ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯊꯥꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ꯫ ꯍꯩ, ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯗꯦꯀꯣ, ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯈꯤꯒꯗꯕ꯫ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯄ ꯂꯥꯏ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯕꯨꯠꯄꯨ ꯑꯣꯏꯒꯦꯔꯥ ꯃꯁꯥꯅ ꯇꯧꯕꯗꯤ ꯃꯁꯥꯗ ꯇꯦꯡꯕꯥꯜꯍꯟꯒꯗꯕ꯫ ꯍꯣꯏ ꯏꯆꯦ, ꯁꯣꯏꯗꯅ ꯍꯟꯖꯈꯤꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯑꯉꯥꯎꯕꯤꯗꯨ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯤ ꯆꯠꯈꯤꯅꯤꯀꯣ? ꯍꯣꯏ ꯏꯆꯦ, ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ꯫ ꯐꯔꯦꯗ, ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯐꯔꯦ, ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯏꯆꯦ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯛꯑꯒꯦ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯦ ꯙꯅꯄꯇꯤ꯫ ꯄꯩꯁꯥ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ ꯇꯣꯝꯕ꯫ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯊꯕꯛꯇꯣ ꯃꯆꯤꯟꯗ ꯇꯧꯋꯦꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯃꯨꯛ ꯑꯊꯦꯡꯕꯗ ꯆꯠꯂꯒ ꯉꯔꯥꯡ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯦ꯫ ꯄꯩꯁꯥ ꯂꯧꯊꯣꯛꯎꯔꯕꯅꯤꯅ ꯇꯧꯕꯤꯔꯒꯦ ꯈꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯁꯨ ꯊꯝꯅꯔꯦ꯫ ꯙꯅꯄꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯇꯝꯅꯕꯒꯤ ꯋꯥꯐꯝꯁꯦ ꯂꯣꯠꯂꯒꯦ ꯈꯜꯂꯦ꯫ ꯑꯌꯨꯛꯁꯤꯗ ꯁꯅꯥꯌꯥꯡꯕꯤ ꯊꯛꯇ ꯄꯨꯝꯂꯥꯡꯅꯤ ꯂꯥꯡꯉꯤꯕ꯫ ꯑꯔꯥꯞꯄ ꯑꯅꯛꯄ ꯂꯩꯇꯅ ꯅꯤꯉꯣꯜ ꯃꯈꯩꯅ ꯆꯥꯛꯀꯧꯕ ꯆꯠꯀꯗꯕꯒꯤ ꯄꯨꯝꯂꯥꯡꯅꯤ ꯂꯥꯡꯉꯤꯕ꯫ ꯂꯩꯖ ꯂꯩꯖꯕ ꯑꯉꯝ ꯑꯉꯝꯕ ꯀꯌꯥꯅꯤ꯫ ꯁꯦꯝ ꯀꯣꯝꯂꯥ, ꯌꯨꯕꯤ ꯂꯐꯣꯏ, ꯒꯨꯂꯥ ꯀꯧꯇꯥ, ꯀꯣꯝꯄꯥꯛꯇ ꯄꯨꯕ ꯌꯥꯎ, ꯈꯥꯎꯗ ꯄꯨꯕ ꯌꯥꯎ꯫ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯆꯠꯄ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯆꯥꯛꯀꯧꯕ ꯆꯠꯇꯣꯔꯦ ꯍꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯃꯣꯃꯣꯟ ꯃꯤꯅꯧ꯫ ꯑꯔꯥꯞꯄꯒꯤꯅ ꯉꯟꯇꯥꯅ ꯆꯠꯅꯔꯤ꯫ ꯃꯤꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯝꯖꯥꯎꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯆꯤꯡꯅ ꯆꯥꯏꯅꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯇꯥꯏꯕꯪꯉꯥꯟꯕ ꯃꯃꯧ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜꯗ ꯑꯁꯤꯇꯅꯤ ꯈꯜꯂꯤꯕ: ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯗꯣ ꯀꯗꯥꯏꯗꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯣꯏꯅꯣ? ꯇꯥꯏꯕꯪꯉꯥꯟꯕ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛꯁꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯈꯣꯏꯔꯥꯡꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛ ꯂꯩꯅ ꯎꯔꯨꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯀꯔꯤ ꯇꯧꯔꯒꯦ ꯑꯃꯨꯛ ꯁꯨꯛꯇꯣꯛꯏꯗꯨꯅ? ꯂꯤꯛꯂꯥꯗꯣ ꯇꯣꯛꯑꯣꯗ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯄꯟꯕꯤꯔꯛꯀꯅꯨ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ, ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯁꯨꯛꯊꯤ ꯍꯦꯛ ꯊꯤꯗꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯈꯨꯠ ꯑꯅꯤꯁꯦ ꯇꯨꯡꯒꯨꯟꯅꯔꯒ ꯑꯩꯕꯨ ꯂꯩꯒꯗ꯭ꯔꯣ? ꯌꯥꯔꯦꯗ ꯅꯨꯄꯥ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ꯫ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯁꯤꯗꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯖꯣꯟꯅ ꯕꯦꯟꯗꯨ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯍꯣꯔꯣꯟ ꯄꯤꯔꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯕꯣꯛ ꯂꯩ: ꯍꯩꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯟꯁꯨ ꯂꯥꯛꯑꯦ꯫ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯣꯏ ꯃꯄꯥ꯫ ꯑꯗꯣ ꯆꯥꯛꯇꯣ ꯅꯊꯟꯇ ꯊꯣꯡꯉꯒ ꯆꯥꯔꯣ꯫ ꯀꯩꯗꯧꯅꯤ ꯀꯨꯝꯁꯤꯗꯤ ꯃꯦꯀ꯭ꯔꯦꯜ ꯑꯃꯗ ꯁꯝꯖꯤꯜꯂꯣꯅꯦ ꯍꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯟꯅ ꯂꯧꯕ ꯂꯥꯛꯄꯗꯨꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯥꯅ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯛꯅ ꯏꯅꯦ ꯊꯣꯛꯂꯦ, ꯏꯅꯦ ꯊꯣꯛꯂꯦ꯫ ꯕꯦꯟꯗ ꯇꯣꯡꯈꯠꯂꯒ ꯑꯗꯨꯃꯛ ꯀꯕꯣꯛꯂꯩ ꯃꯄꯥꯝꯂꯣꯝꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯗꯤ ꯃꯥꯡꯒꯣꯟ ꯃꯆꯤ ꯑꯃꯗ ꯐꯝ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯋꯥꯔꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ: ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ
ꯐꯝꯊꯣꯛꯄꯗꯤ ꯆꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯒꯤ ꯈꯣꯡꯒꯨꯜ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯂꯤꯔꯨꯈꯤꯒꯦ ꯀꯅꯥꯅ ꯈꯪꯅꯤ ꯁꯥꯃꯨ ꯃꯈꯣꯡ ꯅꯠꯇ꯭ꯔꯒ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯕꯪꯉꯥꯟꯕ ꯃꯥꯒꯤ ꯔꯤꯛꯁꯣꯗꯣ ꯊꯧꯗꯣꯔꯛꯂꯦ ꯂꯝꯁꯥꯡꯗꯒꯤ ꯀꯩꯊꯦꯜ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯔꯤꯛꯁꯣꯒꯤ ꯈꯣꯡꯅꯦꯠꯇꯣ ꯅꯦꯠꯅ ꯅꯦꯠꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯆꯗꯨꯝ ꯆꯗꯨꯝ ꯁꯅꯥ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯁꯅꯥꯔꯩꯒꯨꯝ ꯅꯤꯡꯊꯤꯕꯤ ꯅꯤꯡꯉꯣꯜ ꯀꯌꯥꯅ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯅꯕ ꯆꯠꯄꯗꯣ ꯍꯔꯥꯎꯕ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯃꯔꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯁꯔꯨꯛ ꯊꯨꯡꯗ꯭ꯔꯕ ꯃꯍꯥꯛꯇꯤ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯇꯅ ꯃꯁꯔꯨꯛꯅꯤ ꯔꯤꯛꯁꯣꯒꯤ ꯈꯣꯡꯅꯦꯠꯇꯣ ꯎꯪꯅ ꯎꯪꯅ ꯋꯥꯏ ꯁꯥꯊꯤꯅ ꯋꯥꯏ ꯂꯥꯏꯑꯣꯏꯈꯤꯔꯣꯏ ꯃꯆꯟꯅꯨꯄꯤ ꯊꯣꯏꯍꯟꯕꯤꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗꯣ ꯃꯃꯤꯠꯇ ꯎꯔꯛꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯃꯔꯤꯗꯣ ꯅꯨꯡꯗꯝꯕ ꯃꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯤꯁꯤ ꯊꯣꯛꯈꯤꯕꯅꯣ ꯃꯍꯥꯛ ꯈꯪꯍꯧꯗ꯭ꯔꯦ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃ ꯂꯥꯛꯄꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯇꯅꯤ ꯑꯃꯅ ꯑꯃꯕꯨ ꯁꯣꯟꯅꯈꯤꯕ ꯃꯕꯨꯡ ꯂꯥꯏꯔꯕꯁꯤꯒꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯈꯤꯕ ꯃꯥꯅꯁꯨ ꯃꯆꯟꯅꯨꯄꯤꯁꯤꯒꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯈꯤꯕ ꯂꯥꯏꯔꯀꯥꯗ ꯄꯣꯛꯄꯤ ꯃꯆꯟꯅꯨꯄꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯑꯣꯡꯕꯁꯤꯗ ꯑꯣꯠꯄꯤꯒꯗ꯭ꯔꯥ ꯅꯩꯕꯤꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯁꯥꯊꯤꯅ ꯋꯥꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯣꯏꯍꯦꯟꯕꯤ ꯂꯩꯃꯀꯣꯟꯒꯤ ꯂꯩꯃꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯔꯤꯛꯁꯣꯗꯣ ꯊꯧꯅ ꯊꯧꯅ ꯃꯃꯤꯠꯇ ꯊꯧꯗꯣꯛ ꯑꯃ ꯎꯔꯛꯏ ꯃꯇꯝꯗꯣ ꯊꯣꯏꯍꯦꯟꯕꯤ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯥꯁ ꯁ꯭ꯇꯦꯖꯇ ꯂꯩꯕ ꯃꯇꯝ ꯑꯃꯅꯤ ꯃꯇꯝꯒꯤ ꯄꯨꯡꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯍꯦꯟꯕꯤ ꯐꯃꯨꯡꯗ ꯁꯜꯂꯤꯅꯤ ꯀꯞꯄꯒꯤ ꯀꯦꯃꯣꯊꯦꯔꯥꯄꯤ ꯀꯥꯞꯂꯨꯕꯒꯤ ꯃꯔꯨꯁꯨ ꯀꯣꯛꯄꯗꯧꯅ ꯇꯧꯔꯤ ꯁꯝꯂꯥꯡ ꯈꯔ ꯆꯔꯥ ꯆꯔꯥꯕꯨꯗꯤ ꯍꯧꯔꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗ ꯀꯥꯗꯨꯗ ꯂꯩꯕ ꯑꯣꯏꯅ ꯇꯧꯏ ꯊꯣꯏꯍꯦꯟꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯆꯧ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯕꯨꯡꯗ ꯆꯥꯅꯤꯡꯕ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯅ ꯎꯔꯤ ꯏꯕꯨꯡꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯄꯨꯡꯊꯣꯜꯗꯣ ꯑꯍꯥꯎꯕꯅꯤꯀꯣ ꯃꯗꯨ ꯆꯥꯔꯗꯤ ꯍꯛꯆꯥꯡꯁꯦ ꯀꯟꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯄꯨꯡꯊꯣꯜ ꯃꯇꯝꯁꯨ ꯅꯠꯇꯦ ꯄꯨꯡꯊꯣꯜ ꯅꯠꯇꯕ ꯑꯃꯗꯤ ꯍꯥꯏꯌꯣ ꯆꯥꯅꯤꯡꯕꯕꯨ ꯊꯣꯏꯅ ꯂꯩꯇꯦ ꯇꯥꯆꯧ ꯄꯨꯡꯊꯣꯜ ꯅꯠꯇꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤꯗꯣ ꯎꯏꯌꯦ ꯇꯥꯆꯧ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯊꯣꯏ ꯏꯃꯥꯅ ꯊꯥꯔꯝꯕ ꯄꯨꯡꯊꯣꯜꯗꯨ ꯆꯥꯔꯒ ꯁꯥ ꯃꯄꯥꯡꯒꯜꯁꯦ ꯀꯟꯒꯗꯕ ꯑꯣꯏꯅꯤꯡꯉꯤ ꯄꯨꯡꯊꯣꯜ ꯃꯇꯝ ꯑꯣꯏꯔꯗꯤ ꯏꯕꯨꯡꯅ ꯉꯁꯥꯏꯅ ꯍꯦꯛꯂꯨꯔꯗꯕꯅꯤ ꯇꯥꯆꯧ ꯑꯩꯒꯤ ꯁꯝꯂꯥꯡꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯇꯥꯆꯧ ꯁꯝꯆꯦꯠ ꯄꯥꯏꯔꯒ ꯑꯃꯨꯛꯇꯗꯤ ꯍꯥꯠꯄꯤꯌꯨ ꯇꯥꯆꯧꯅ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯁꯝꯆꯦꯠ ꯍꯥꯠꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯣꯛꯈꯤꯕꯅꯤ ꯉꯁꯤ ꯅꯆꯟꯒꯤ ꯀꯣꯛ ꯃꯆꯥꯁꯤꯗ ꯈꯜꯂꯤꯕ ꯃꯩꯆꯥꯛ ꯃꯌꯥꯝꯁꯦ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯃꯨꯛꯇ ꯍꯥꯠꯄꯤꯌꯨ ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯇꯥꯏꯕꯪꯉꯥꯟꯕ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯅ ꯍꯤꯛꯀ ꯆꯤꯡꯒꯤ ꯂꯨꯕꯤ ꯁꯝꯆꯦꯠ ꯍꯥꯠꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔ ꯐꯥꯎꯕ ꯑꯣꯏꯅꯖꯩ ꯃꯕꯨꯡꯗ ꯃꯆꯟꯅ ꯊꯧꯗꯣꯛꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯁꯨ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯇꯥꯏꯕꯪꯉꯥꯟꯕꯅ ꯏꯆꯟ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯒꯦ ꯅꯕꯨꯡ ꯂꯩꯔꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯀꯣꯛꯅꯕ ꯏꯕꯨꯡ ꯅꯪꯒꯤ ꯀꯣꯛꯇꯣ ꯁꯝꯆꯦꯠ ꯍꯥꯠꯄꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯆꯦꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯁꯝꯆꯦꯠꯇꯣ ꯄꯥꯏꯈꯠꯄꯗ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯋꯦ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯌꯦꯡ ꯇꯥꯈꯤꯕꯗꯧꯅ ꯐꯥꯎꯋꯦ ꯀꯩꯁꯨ ꯂꯩꯇꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯁꯝꯆꯦꯠꯇꯣ ꯂꯨꯝ ꯂꯨꯝ ꯂꯥꯎꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯄꯗꯧꯅ ꯐꯥꯎꯋꯦ ꯃꯌꯥꯏ ꯂꯩ ꯃꯇꯤꯛ ꯂꯩ ꯁꯝꯆꯦꯠꯇꯨ ꯄꯥꯏꯕꯒ ꯃꯁꯥꯗ ꯍꯤꯛꯊꯔꯛꯏ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜ ꯊꯃꯣꯏꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯋꯦ ꯑꯋꯥꯕ ꯄꯟꯈꯩ ꯑꯃꯕꯨ ꯅꯝꯈꯥꯏꯔꯝꯕꯒꯨꯝ ꯍꯜꯂꯛꯏ ꯃꯆꯟꯅꯨꯄꯤꯒꯤ ꯆꯔꯥ ꯆꯔꯥꯔꯕ ꯁꯝꯂꯥꯡꯗꯣ ꯃꯕꯨꯡꯅ ꯍꯥꯠꯄ ꯁꯝꯂꯥꯡꯗꯨ ꯎꯔꯒ ꯊꯣꯏꯍꯦꯟꯕꯤ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯀꯗꯕ ꯃꯥꯜꯂꯦ ꯃꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯕꯣꯔ ꯅꯤꯕꯒꯨꯝ ꯐꯥꯎꯏ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯕꯗꯧꯅ ꯐꯥꯎꯏ ꯃꯆꯤꯟꯗꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯊꯣꯏꯍꯦꯟꯕꯤ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯊꯃꯣꯏꯗ ꯑꯣꯏꯅ ꯃꯔꯣꯜ ꯂꯣꯜꯂꯦ ꯇꯥꯆꯧ ꯅꯆꯟꯒꯤ ꯀꯣꯛꯁꯤꯗ ꯅꯥꯟꯊꯔꯒ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤ ꯕꯣꯔꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯪꯅ ꯆꯤꯛꯅ ꯇꯨꯝꯖꯔꯣ ꯑꯃꯨꯛ ꯍꯟꯅ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯂꯨ ꯑꯅꯤꯗꯣ
ꯄꯥꯡꯊꯣꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯤꯟꯕꯥꯟꯗꯨꯅ ꯍꯥꯏꯍꯟꯅꯤꯡꯕꯅꯤ ꯀꯨꯝꯁꯤ ꯀꯨꯝꯖꯥꯒꯤ ꯆꯥꯛꯀꯧꯕꯗꯤ ꯍꯌꯦꯡꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯁꯤ ꯀꯨꯝꯖꯥꯒꯤ ꯆꯥꯛꯀꯧꯕꯒꯤ ꯕꯣꯔꯗꯤ ꯈꯥꯡꯕꯗ ꯋꯥꯔꯕ ꯆꯩꯅꯥꯀꯣꯜꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯃꯇꯝ ꯄꯨꯡꯕꯗ ꯇꯨꯝꯖꯔꯣ ꯍꯥꯏꯗꯨꯅ ꯇꯥꯆꯧ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯍꯥꯏꯍꯟꯅꯤꯡꯕꯅꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯂꯣꯜꯂꯤꯕ ꯃꯥꯒꯤ ꯃꯔꯣꯜꯗꯨ ꯃꯕꯨꯡꯗꯨꯅꯗꯤ ꯈꯪꯕ ꯉꯝꯗꯦ ꯑꯔꯣꯟꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯅꯤ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯕ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯃꯆꯤꯟꯒꯤ ꯐꯔꯥ ꯐꯔꯥꯔꯕ ꯁꯝꯂꯥꯡꯗꯨ ꯍꯥꯠꯂꯦ ꯆꯔꯥ ꯆꯔꯥꯔꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯣ ꯅꯥꯀꯦꯟ ꯊꯥꯒꯤ ꯃꯔꯨ ꯀꯣꯛꯂꯕ ꯎꯄꯥꯜꯗ ꯍꯧꯕ ꯀꯦꯜꯂꯝꯗꯥꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯑꯀꯪꯕ ꯎꯅꯥꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯁꯝꯂꯥꯡꯒꯤ ꯃꯐꯩꯁꯤꯡ ꯑꯗꯣ ꯍꯥꯠꯂꯤꯕ ꯁꯝꯂꯥꯡꯗꯣ ꯑꯃꯨꯛ ꯀꯦꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯋꯥꯅ ꯄꯥꯈꯠꯅ ꯁꯝꯆꯦꯠꯇꯣ ꯅꯤꯛ ꯂꯥꯎꯅ ꯄꯥꯏ ꯇꯥꯏꯕꯪ ꯉꯥꯟꯕ ꯑꯃꯗꯤ ꯊꯣꯏꯍꯟꯕꯤ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯁꯅꯥꯔꯩ ꯂꯩꯔꯥꯡꯅ ꯁꯨꯃꯥꯡ ꯈꯨꯗꯤꯡ ꯂꯩꯇꯦꯡꯕ ꯀꯥꯟ ꯉꯥꯡꯂꯩꯅꯕ ꯁꯧꯀ꯭ꯔꯤ ꯃꯄꯥꯅ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗ ꯁꯥꯠꯄ ꯀꯥꯟ ꯅꯤꯡꯊꯝ ꯁꯦꯎ ꯍꯧꯕ ꯊꯥ ꯇꯥꯆꯧ ꯅꯆꯟꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯌꯥꯔꯣꯏ ꯈꯪꯉꯦ ꯇꯥꯆꯧ ꯑꯩꯅ ꯍꯌꯦꯡ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯂꯤꯛꯂꯥꯕꯨ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡ ꯂꯤꯛꯂꯥꯕꯨ ꯆꯥꯛꯀꯧꯕꯤꯌꯨ ꯇꯥꯆꯧ ꯏꯕꯨꯡ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯦꯞꯄꯣ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯪꯅ ꯀꯥꯏꯅꯕ ꯁꯤꯟꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯦ ꯅꯨꯄꯥꯁꯨ ꯕꯣꯟ ꯃꯦꯔꯣꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯗꯣꯛꯇꯔꯅꯁꯨ ꯅꯪꯕꯨ ꯐꯒꯠꯂꯛꯄ ꯌꯥꯅ ꯐꯤꯕꯝ ꯂꯩꯔꯦ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯅꯪꯅ ꯄꯨꯡꯁꯣꯟꯗ ꯁꯣꯟꯊꯔꯤꯕ ꯇꯥꯆꯧ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯣ ꯇꯥꯆꯧ ꯑꯩ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯄꯥꯎꯗꯨ ꯇꯥꯔꯒ ꯑꯩ ꯇꯥꯆꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤ ꯄꯥꯎꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯗꯨꯅ ꯏꯅꯝꯃꯒꯤ ꯃꯅꯥꯗ ꯑꯩꯅ ꯊꯣꯟꯕꯤꯕ ꯁꯅꯥꯗꯣ ꯀꯥꯏꯔꯦ ꯍꯥꯏ ꯑꯩ ꯂꯥꯌꯦꯡꯕꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯆꯧꯅ ꯑꯩ ꯂꯥꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯊꯥꯡꯕ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯌꯣꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤꯗꯃꯛ ꯇꯥꯆꯧ ꯌꯨꯝꯐꯝ ꯂꯧꯔꯤ ꯆꯤꯡꯖꯥ ꯀꯥꯏꯕꯗꯤ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ ꯇꯥꯆꯧ ꯌꯥꯔꯦ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯅꯕꯨꯡ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯅꯅꯝꯃꯒꯤ ꯁꯅꯥꯗꯤ ꯅꯕꯨꯡꯅ ꯆꯥꯃꯔꯛ ꯁꯥꯕꯤꯕ ꯌꯥꯏ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗꯤ ꯀꯣꯟꯁꯪꯗ ꯆꯠꯂꯒ ꯃꯇꯝ ꯊꯥꯔꯒ ꯁꯥꯕ ꯁꯅꯥꯗꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯍꯤꯡ ꯍꯤꯡꯅ ꯀꯞꯃꯤꯟꯅꯩ ꯇꯥꯆꯧ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯋꯥꯍꯜꯂꯦꯗꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯃꯤ ꯅꯪꯕꯣ ꯇꯥꯆꯧ ꯂꯤꯛꯂꯥꯁꯦ ꯇꯥꯆꯧꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯂꯕꯅꯤ ꯂꯤꯛꯂꯥꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯄꯗ ꯇꯥꯆꯧꯁꯨ ꯌꯥꯎꯕꯤꯔꯛꯎꯀꯣ ꯃꯁꯤꯃꯇꯗꯤ ꯅꯤꯖꯒꯦꯀꯣ ꯇꯥꯆꯧ ꯍꯥꯏꯍꯩꯗꯕ ꯉꯥꯡꯍꯩꯗꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯉꯥꯡꯊꯣꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯂꯦꯞꯄꯣ ꯇꯥꯆꯧ ꯅꯆꯟꯕꯨ ꯃꯤꯔꯥꯏꯒꯅꯨ ꯇꯥꯆꯧꯅ ꯃꯤꯜꯗ ꯕꯣꯔꯥ ꯊꯥꯡꯕ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯈꯨꯕꯥꯛ ꯀꯨꯔꯣꯟ ꯍꯨꯔꯕ ꯇꯥꯆꯧꯒꯤ ꯈꯨꯕꯥꯛ ꯃꯩꯅ ꯅꯆꯟꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯒꯤ ꯃꯔꯤꯗꯤ ꯑꯁꯤ ꯐꯥꯎꯕ ꯑꯣꯏꯌꯨ ꯇꯥꯏꯕꯪ ꯈꯣꯡꯆꯠꯁꯤꯗ ꯍꯥꯏꯗꯨꯅ ꯂꯝꯈꯥꯏ ꯌꯧꯔꯛꯂꯦ ꯂꯝꯈꯥꯏ ꯂꯝꯈꯥꯏ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯂꯝꯈꯥꯏ ꯍꯥꯏꯗꯦꯃꯤ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯏꯕꯨꯡ ꯂꯩꯔꯤꯌꯦ ꯇꯥꯆꯧ ꯆꯐꯨꯗ ꯆꯥꯛ ꯂꯩꯍꯧꯕ꯭ꯔꯥ ꯇꯥꯆꯧꯅ ꯑꯩꯒꯤ ꯁꯥꯕꯤꯕ ꯇꯦꯂꯪꯒꯥ ꯃꯃꯩꯗꯨ ꯇꯠꯂꯦ ꯇꯦꯂꯪꯒꯥ ꯃꯃꯩ ꯁꯝꯕꯤꯌꯨ ꯇꯥꯆꯧ ꯅꯨꯄꯤꯁꯨ ꯇꯦꯂꯪꯒꯥ ꯄꯥꯏꯕ ꯌꯥꯏ ꯍꯥꯏꯕꯗꯥꯏ ꯇꯥꯆꯧ ꯑꯩꯒꯤ ꯇꯦꯂꯪꯒꯥ ꯃꯃꯩ ꯇꯠꯂꯦ ꯇꯥꯆꯧ ꯑꯝꯇ ꯁꯝꯕꯤꯌꯨ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯊꯣꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯆꯣꯏꯔꯣꯜ ꯃꯌꯥꯝꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯇꯦꯂꯪꯒꯥꯅꯣ ꯊꯣꯏꯍꯟꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯆꯣꯏꯔꯣꯜ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯣ ꯂꯥꯝꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯈꯤꯗ꯭ꯔꯦ ꯑꯋꯥꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏ ꯑꯋꯥꯕꯒꯤ ꯃꯃꯤꯅꯤ ꯗꯣꯛꯇꯔ
ꯗꯣꯛꯇꯔ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯗ ꯃꯅꯨꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯥꯏꯕꯪ ꯉꯥꯟꯕ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯃꯆꯨ ꯋꯥꯎꯊꯣꯔꯛꯂꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯨꯔꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯤꯛꯁꯣ ꯁꯥꯡꯅ ꯊꯧꯔꯛꯄꯒꯤ ꯍꯨꯃꯥꯡꯅ ꯄꯨꯝꯆꯝ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯉꯔꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯋꯥꯕ ꯆꯣꯛꯊꯕ ꯐꯥꯎꯗꯦ ꯀꯩꯊꯦꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯅꯤꯅ ꯃꯤ ꯇꯥꯛ ꯇꯥꯛꯑꯦ ꯒꯥꯔꯤꯁꯨ ꯂꯤꯛꯅ ꯆꯠꯂꯦ ꯍꯣꯏ ꯆꯥꯛꯀꯧꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔꯕꯨꯗꯤ ꯇꯧꯔꯤ ꯔꯤꯛꯁꯣꯗꯣ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯤ ꯇꯥꯏꯕꯪ ꯉꯥꯟꯕ ꯁꯥꯃꯨ ꯃꯈꯣꯡ ꯂꯩꯕ ꯑꯗꯣꯝꯗ ꯇꯌꯥꯡꯗ ꯁꯣꯏꯅꯅ ꯂꯥꯛꯏ ꯃꯥꯒꯤ ꯃꯕꯨꯡ ꯂꯤꯛꯂꯥꯗꯣ ꯂꯩꯔꯝꯂꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯂꯩꯕ ꯎꯗꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯛꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯍꯦꯜꯂꯦ ꯃꯉꯣꯟꯗꯗꯤ ꯑꯣꯝꯆꯥꯛꯅꯕ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯕ 이bun기 베마 이bun부 와라우노 이전부 미라이베디 나테 kumsi se isidi imau liklabu sakau bangam doidore ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅꯤꯡꯅ ꯀꯞꯂꯦ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯃꯨ ꯃꯈꯣꯡꯗꯨꯗ ꯐꯝꯊꯔꯒ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯑꯦ ꯇꯟꯖꯥꯁꯤꯗ ꯅꯒꯥꯄꯥꯜ ꯂꯩꯕꯗꯣꯝꯗ ꯀꯥꯔ ꯑꯃ ꯊꯧꯒꯠꯂꯒ ꯕꯖꯥꯔꯒꯤ ꯃꯄꯥꯗꯨꯗ ꯈꯥꯝꯃꯦ ꯀꯥꯔꯗꯨꯗ ꯂꯤꯛꯂꯥꯒ ꯃꯅꯤ ꯃꯇꯨꯝꯒ ꯌꯥꯎꯔꯤ ꯃꯃꯥꯡꯗꯅ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯩ ꯔꯣꯃꯤꯌꯣꯒ ꯇꯝꯐꯥꯒ ꯑꯅꯤꯗꯣ ꯀꯥꯔꯗꯣ ꯈꯥꯝꯂꯒ ꯃꯣꯏ ꯄꯥꯕꯨꯡ ꯌꯨꯕꯤ ꯌꯣꯟꯕꯤ ꯑꯃꯇ ꯎꯕ꯭ꯔꯦ ꯌꯦꯡꯉꯣ ꯀꯗꯥꯏꯗꯒꯤ ꯌꯨꯕꯤ ꯌꯣꯟꯕꯤꯅꯣ ꯍꯧꯖꯤꯛꯄꯣ ꯑꯃꯇꯕꯨ ꯎꯗꯦꯗ ꯌꯨꯕꯤꯁꯦ ꯌꯥꯝ ꯂꯤꯛꯄꯗꯧꯅ ꯇꯧꯔꯤ ꯍꯣꯔꯦꯟ ꯊꯨꯡꯅꯕ ꯌꯦꯟꯕꯗ ꯊꯨꯡꯗꯕ ꯌꯥꯎꯔꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯍꯥꯟꯅ ꯌꯨꯕꯤꯗꯣ ꯌꯥꯝꯃꯟꯗꯦ ꯍꯥꯏꯅ ꯅꯣꯏ ꯅꯨꯄꯤꯒ ꯍꯧꯅꯕꯤ ꯌꯥꯔꯅꯤ ꯍꯧꯖꯤꯛꯅ ꯀꯣꯟꯅꯗ꯭ꯔꯤꯌꯦ ꯈꯤꯠ ꯉꯥꯡꯉꯅꯨꯕ ꯑꯩꯁꯨ ꯀꯣꯟꯅꯒꯗꯕꯣꯏ ꯈꯜꯂꯨꯕꯅꯤ ꯍꯧꯖꯤꯛ ꯀꯣꯟꯅꯗ꯭ꯔꯦ ꯀꯩꯗꯧꯅꯤ ꯎꯗꯦ ꯌꯨꯕꯤ ꯌꯣꯟꯕꯤꯒ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯀꯥꯔꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ ꯀꯪꯂꯥ ꯄꯥꯠ ꯂꯩꯕ ꯑꯗꯣꯝꯗ ꯀꯥꯔꯗꯨ ꯊꯧꯒꯠꯈꯤ ꯂꯤꯛꯂꯥꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯇꯥꯏꯕꯪ ꯉꯥꯟꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯄꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯔꯤꯕꯗꯣ ꯐꯨꯠ ꯀꯨꯟꯃꯨꯛꯇꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯦꯡꯅꯧ ꯇꯝꯂꯝꯗꯕꯅ ꯊꯦꯡꯅꯗ꯭ꯔꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯃꯥꯅ ꯈꯦꯠꯇꯣꯛꯇꯨꯅ ꯆꯠꯂꯤꯕ ꯂꯤꯛꯂꯥꯗꯤ ꯀꯥꯔꯗꯨ ꯇꯣꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯅꯤ ꯃꯇꯨꯝꯒ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯈꯤ ꯃꯅꯤ ꯃꯇꯨꯝꯅ ꯊꯦꯝ ꯅꯧꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯐꯖꯕ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯨꯅ ꯄꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯝ ꯃꯅꯥꯗꯨꯗꯤ ꯍꯥꯠꯇꯣꯛ ꯍꯥꯏꯕ ꯌꯥꯗꯦ ꯏꯐꯥ ꯐꯥꯈꯩ ꯆꯠꯂꯤ ꯀꯥꯔ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯩ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯇꯝꯐꯥ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯇꯞꯅ ꯇꯞꯅ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯒꯨꯜ ꯇꯥꯗꯨꯅ ꯃꯤꯔꯣꯜ ꯂꯣꯜꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯄꯥꯝꯗ ꯍꯥꯏꯅ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯇꯝꯐꯥꯒꯤ ꯃꯄꯥꯝꯗ ꯌꯧꯕꯒ ꯂꯤꯛꯂꯥꯕꯨꯁꯨ ꯇꯝꯐꯥꯒꯤ ꯃꯃꯥ ꯅꯟꯗꯣꯅꯤꯅ ꯃꯁꯨꯗꯧꯅ ꯂꯨꯅ ꯇꯧꯖꯩ ꯑꯉꯥꯎꯕꯤ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯇ ꯐꯥꯎ ꯈꯖꯤꯛꯇꯕꯨ ꯈꯜꯂꯨꯗꯦ ꯍꯔꯥꯎ ꯇꯔꯥꯝꯅ ꯇꯧꯏ ꯌꯨꯝꯗꯣ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯏ ꯇꯝꯐꯥꯕꯨ ꯊꯤꯜꯂꯝꯃꯒ ꯔꯣꯃꯤꯌꯣ ꯍꯣꯔꯦꯟ ꯄꯨꯡ 4ꯗ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯇꯝꯐꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗꯨ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯅꯤꯡꯊꯤꯅ ꯂꯩ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗꯨꯗ ꯀꯨꯔꯥꯛ ꯑꯉꯧꯕ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯎꯏ ꯂꯤꯛꯂꯥ ꯃꯅꯤ ꯃꯇꯨꯝꯅ ꯆꯤꯆꯦ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯗꯨꯗ ꯀꯨꯔꯥꯛ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯁꯦ ꯑꯁꯤ ꯌꯦꯡꯂꯤꯕꯅꯤ ꯀꯨꯔꯥꯛꯅꯤ ꯏꯆꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯕꯨꯕꯣꯛ ꯃꯃꯥꯅꯁꯨ ꯀꯧꯔꯦ ꯏꯃꯨꯡꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯔꯨꯁꯦ ꯆꯤꯆꯦ ꯅꯪ ꯆꯥꯛ ꯂꯥꯝꯃꯕ ꯕꯨꯕꯨ ꯂꯥꯝꯃꯤ ꯆꯤꯆꯦ ꯏꯆꯦꯗꯤ ꯀꯨꯔꯥꯛꯀꯤ ꯃꯇꯧꯁꯦ ꯌꯦꯡꯅꯤꯡꯉꯤ ꯀꯣꯟꯅ ꯌꯦꯡꯉꯨ ꯏꯆꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯁꯦ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯇꯝꯐꯥ ꯑꯃꯗꯤ ꯂꯟꯗꯣꯅꯤꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯀꯞꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯝꯐꯥ ꯏꯃꯥꯒꯤ ꯕꯦꯝꯃ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯉꯁꯤ ꯂꯤꯛꯂꯥ ꯂꯩꯔꯝꯕꯅ ꯏꯁꯨ ꯃꯅꯤ ꯃꯇꯨꯝ ꯂꯩꯔꯝꯂꯤꯕꯅꯤ ꯃꯥꯅꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯥꯒꯤ ꯃꯄꯥꯜꯅꯅꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯔꯤꯁꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯥꯗꯠꯇꯕ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯥꯗꯠꯀꯦ ꯈꯜꯂꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯦꯞꯀꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ ꯏꯁꯨ ꯂꯤꯛꯂꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯁꯤ ꯃꯥꯕꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ
ꯃꯗꯨꯃꯛꯅꯤ ꯏꯃꯥ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯅꯆꯥꯗꯤ ꯑꯇꯩ ꯊꯣꯏꯅ ꯄꯥꯝꯖꯗꯦ ꯂꯤꯛꯂꯥꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯅꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯧꯁꯤꯟꯕꯤꯔꯣ ꯆꯥꯛ ꯆꯥꯅꯕ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯂꯤꯛꯂꯥ ꯑꯃꯗꯤ ꯃꯅꯤ ꯃꯇꯨꯝ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛ ꯈꯦꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯂꯤꯛꯂꯥꯅ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯁꯦ ꯂꯟꯗꯣꯅꯤꯅ ꯍꯔꯥꯎꯕꯗꯤ ꯐꯥꯎꯏ ꯃꯁꯥꯗ ꯂꯤꯛꯂꯥꯅ ꯍꯥꯎꯅ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯕ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯜꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞꯇꯤ ꯇꯦꯜꯂꯦ ꯍꯥꯏꯕꯗꯨꯃꯛ ꯌꯥꯏ ꯇꯝꯐꯥ ꯃꯅꯤ ꯃꯇꯨꯝ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯗꯈꯤꯅꯥ ꯇꯧꯔꯦ ꯂꯟꯗꯣꯅꯤꯅ ꯈꯥꯝꯕ ꯌꯥꯗꯕ ꯃꯇꯝ ꯃꯥꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯀꯗꯧꯔꯦ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯃꯤꯌꯣꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯌꯨꯝ ꯂꯝꯗ ꯍꯜꯂꯛꯏ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝꯅ ꯂꯣꯏꯈꯤ ꯁꯣꯝꯗꯅ ꯋꯥꯈꯜꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯇꯥꯏꯕꯪ ꯉꯥꯟꯕ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯐꯝꯂꯤ ꯑꯌꯨꯛꯁꯨ ꯃꯥ ꯆꯥꯛ ꯆꯥꯈꯤꯗꯦ ꯃꯃꯧ ꯂꯤꯛꯂꯥꯕꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯇꯨꯃꯤꯟ ꯀꯥꯗꯨꯗ ꯎꯪꯗꯨꯅ ꯂꯩ ꯀꯕꯣꯛ ꯂꯩꯅ ꯂꯥꯛꯄꯒꯁꯨ ꯏꯁꯧ ꯂꯥꯡꯏ ꯑꯃꯨꯛ ꯅꯥꯟꯅꯕ ꯁꯤꯟꯕꯤꯔꯅꯨ ꯏꯁꯥꯅ ꯆꯈꯥꯎ ꯁꯣꯛꯏ ꯈꯪꯉꯗꯤ ꯀꯔꯤ ꯀꯥꯟꯅꯅꯕ ꯑꯉꯥꯎꯕꯤ ꯃꯤꯔꯣꯜ ꯇꯥꯗꯕꯤꯗꯨꯒꯤ ꯆꯔꯥꯒꯤ ꯍꯦꯜꯂꯗꯅ ꯌꯥꯔꯦ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯁꯤꯗ ꯆꯤꯟꯇꯥꯒ ꯇꯧꯔꯗꯅ ꯇꯥꯏꯕꯪꯉꯥꯟꯕ ꯈꯨꯝꯃꯩ ꯅꯪꯒꯤꯗꯤ ꯅꯅꯤꯡ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯧ ꯂꯤꯛꯂꯥꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯌꯨꯝꯁꯤꯗ ꯈꯨꯡꯒꯨꯜ ꯇꯥꯔꯛꯇꯕꯁꯦ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯗꯨꯒꯤꯗꯃꯛ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯩ ꯅꯨꯃꯤꯠꯁꯤꯃꯒꯤ ꯇꯥꯡꯂꯧꯔꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯕꯨꯠ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯕꯨꯠ ꯂꯤꯂꯤ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯑꯩꯕꯨ ꯉꯁꯤ ꯉꯟꯇꯥꯅ ꯆꯠꯂꯒ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯂꯨꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯑꯃꯁꯨ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯉꯔꯥꯡꯒꯤ ꯃꯤꯐꯠꯇꯁꯤꯡꯗꯣ ꯊꯥꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯔꯥꯡ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯊꯕꯛꯇꯣ ꯉꯁꯤ ꯅꯧꯅ ꯑꯃꯨꯛ ꯇꯧꯕ ꯌꯥꯅ ꯂꯩꯔꯤ ꯀꯥꯟꯅꯗꯦ ꯑꯩ ꯐꯨꯛ ꯂꯥꯎꯅ ꯃꯤꯔꯝꯂꯦꯟꯗ ꯐꯥꯎꯗꯣꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯐꯥꯎꯗꯣꯛꯀꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃꯅ ꯀꯧꯔꯛꯑꯦ ꯂꯤꯂꯤ ꯂꯤꯂꯤꯁꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄ ꯇꯨꯡꯗ ꯏꯆꯦ ꯄꯥꯛꯄꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯛꯄꯤ ꯎꯕꯗ ꯂꯤꯂꯤꯅ ꯏꯆꯦ ꯄꯥꯛꯄꯤ ꯀꯔꯤ ꯍꯥꯏꯒꯦ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯤꯂꯤ ꯀꯝꯗꯧꯔꯤ ꯏꯕꯦꯝꯃ ꯅꯁꯛ ꯅꯁꯥ ꯎꯒꯦꯁꯦ ꯄꯥꯛ ꯍꯦꯛ ꯐꯪꯗꯦ ꯆꯤꯟꯕꯒꯤ ꯇꯧꯕꯅꯤ ꯏꯆꯦ ꯄꯥꯛꯄꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯂꯒ ꯍꯦꯛꯇ ꯍꯧꯗꯣꯛꯂꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯦ ꯏꯆꯦꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯅꯅꯥꯎꯗ ꯂꯧꯊꯨꯞ ꯂꯩꯀꯣꯏ ꯂꯩꯇꯅ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃ ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ ꯍꯥꯏꯔꯨꯔꯁꯤꯔ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯏꯆꯦ ꯄꯥꯛꯄꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦꯀꯣ ꯋꯥꯐꯝꯁꯦ ꯍꯣꯏ ꯍꯥꯏꯔꯣꯏꯁꯦ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯕꯨꯂꯦꯠ ꯊꯣꯛꯄ ꯄꯥꯈꯪ ꯑꯃ ꯂꯩꯕꯗꯣ ꯅꯪ ꯅꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯗꯨꯒꯤ ꯕꯨꯠ ꯄꯥꯈꯪꯗꯣ ꯏꯆꯦꯒꯤ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯍꯩꯃꯥ ꯕꯨꯂꯦꯠ ꯊꯧꯕ ꯄꯥꯈꯪꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯏꯆꯦꯅ ꯉꯥꯎꯔꯤꯁꯤꯗꯤ ꯃꯥꯅꯦ ꯕꯨꯂꯦꯠ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯃꯤꯍꯨꯜꯀꯥꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯌꯥꯗ꯭ꯔꯕ ꯀꯣꯂꯤꯡ ꯍꯥꯏꯒꯠꯂꯨꯔꯕ ꯊꯃꯣꯏꯁꯦ ꯑꯅꯧꯕ ꯏꯟꯖꯤꯟ ꯑꯣꯏꯜ ꯁꯤꯟꯕꯗꯧꯅ ꯊꯃꯣꯏꯅ ꯊꯃꯣꯏꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯅꯤ ꯏꯆꯦꯗꯤ ꯂꯩꯅꯥ ꯍꯦꯟꯖꯜꯂꯝꯃꯦꯗꯅ ꯑꯗꯣ ꯅꯪ ꯃꯃꯤꯡꯒ ꯈꯪꯕ꯭ꯔꯥ ꯍꯥꯏꯃꯦ ꯁꯥꯟꯇꯣꯁ ꯀꯧꯕꯅꯦ ꯋꯥꯎ ꯁꯥꯟꯇꯣꯁ ꯍꯥꯏꯕ ꯑꯩꯅ ꯄꯥꯝꯖꯕ ꯃꯤꯡꯗꯨꯅꯦꯃꯦ ꯑꯗꯨꯗꯤ ꯏꯆꯦ ꯄꯥꯛꯄꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗꯗꯤ ꯗꯣꯡ ꯗꯣꯡ ꯇꯧꯍꯧꯔꯣ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯂꯩꯔꯦ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯒꯤ
ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯍꯩ ꯉꯥꯛꯇ ꯅꯪꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯑꯁꯨꯝꯅ ꯄꯥꯛꯄꯤ ꯑꯃꯗꯤ ꯂꯤꯂꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯞꯇꯛꯅ ꯕꯨꯂꯦꯠ ꯊꯧꯕꯒꯤ ꯃꯈꯣꯜꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯞꯄꯗ ꯇꯥꯔꯦ ꯕꯨꯠ ꯄꯥꯛꯄꯤ ꯕꯨꯂꯦꯠ ꯃꯈꯣꯜꯗꯨ ꯇꯥꯔꯨꯕꯗ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯩꯃꯥ ꯕꯨꯠ ꯄꯥꯈꯪ ꯁꯛꯍꯦꯟꯕ ꯕꯨꯂꯦꯠ ꯊꯧꯕ ꯃꯃꯤꯡ ꯄꯜꯂꯨꯕꯁꯤꯗꯤ ꯏꯅꯥꯛꯇ ꯂꯥꯛꯑꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯏꯆꯦ ꯂꯥꯛꯑꯦ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯥꯏꯅꯔꯤꯉꯩ ꯕꯨꯠ ꯄꯥꯈꯪ ꯁꯥꯟꯇꯣꯁ ꯅꯍꯥꯟꯒꯩꯗꯒꯤ ꯉꯁꯤꯅ ꯃꯆꯨꯝ ꯏꯇꯥ ꯇꯥꯈꯩ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ ꯕꯨꯠ ꯄꯥꯈꯪ ꯁꯥꯟꯇꯣꯁꯅ ꯑꯦꯚꯦꯇꯔ ꯑꯃ ꯎꯞꯂꯗꯅ ꯄꯣꯁꯀ ꯑꯔꯣꯏꯕꯤ ꯅꯩꯗꯅ ꯖꯦꯀꯦꯠꯇꯨꯒ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯒ ꯃꯥꯅ ꯀꯥꯞꯂꯛꯂꯤꯕ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝꯗꯨꯒ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯈꯩ ꯈꯣꯏꯔꯟ ꯃꯁꯥ ꯄꯥꯏ ꯃꯥꯂꯪꯕꯅ ꯁꯟꯇꯣꯛꯈꯤꯕ ꯃꯥꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯃꯅꯝ ꯃꯁꯝꯒ ꯁꯥꯡꯕ ꯁꯥꯡꯅ ꯈꯛꯈꯥꯏꯕ ꯃꯅꯤꯡꯒ ꯖꯝ ꯖꯝ ꯇꯥꯔꯤꯕ ꯃꯁꯝ ꯁꯥꯡꯕꯤꯒ ꯃꯁꯝ ꯁꯥꯡꯕꯒ ꯃꯁꯝ ꯂꯣꯟꯕꯤꯒ ꯃꯁꯝ ꯂꯣꯟꯕꯒ 마가 이가 눅시 와리 찍다나봐 해나 눅나이제이 이세이 메익세 박비기 꼭 마사두도 빠이실래 박비 미hul도 덩덩 박비 하이비 하이냐 하이르 캉드비 붓 아리비네 담사 거럭부두다 산토스 잉응게 아눕두 럭토가 예 담사 하이바 박비네 쿰 담사 하이바 산토스나 민공도 너드로 사히디 아잉원데기 할람도 말레 리리는 마땡 방실레 사현바 붓 사히다 투카얌 티누 이제 박비는 너원다 담사 하이나 거우리도 나라이 박도 잉브라 사브레잉오 산토스나 그리 누미도 ngasi시bo onthokpa wa mayam ama aigi inasida imana pokpadagi tadaba mayam ama taida pakpi naide aibu ikaiba piriro leirangi mapokni aise khoimu oiba nangna karigi aduk yamna karimnarino icham chamjabi bulai sabi aigi thamoibu nangi bullet makholduna kayokibani santos mamai memito ithak thakale santos naire aingondagi udakei hanbi sigumbi nangna aingonda khalibu wakhaldo onadro lili noina michang changlaga khumle hai apang jao nuksibadabu sahi gi wa leibro sahi hanba lobase yamna last nupa do nungai hainabani habase nangbu khangdabro santosna lili nang magna ai magna hairise nang kaidawre habano san hanubida kongoi thawri anoba hukpegi wafumde tokse lili ni makhata iche pakpina ngasi phawbada kanamtagi mafamda machinna damsa haina ngasi phawbo koraktre damsa gi nungda leiba maroldo nangsu khangba yai taningde ko lili pakpina mu aini nungsina nangoda damsa kobuse nangsu haw haina khumba phawbudi abani pukphata lili इसे पाकपी नोयनी वारी सानहौरो आई टाइमिंग से याद्रे ताइबंग मिरम लेंदा थबक अरुब मले नोय नोय थोपा इसे पाकपी नंगी मतेंग आइसु हाइफेट फाउदी पांगलेदना नंगसु नुपी थो असि हरम लिली मफम दुदगी मांग्रे लिली न मांगनुमदा हाइफेट ति लावरमी नोय नोय थोपा ताहुरो को आई खंगदे आई चेनब थबकती अमुगना तौबिरकनु खोंजल तमक ने लव लिली ने मांगखिबगा मखोयनी खक्ता ngaire santos pakpi gi mongdo hainadraduna magi bullet to start toge tawe magi bullet to start toge tawga pakpi ne sodo tap lawna paisil bullet ki khutto ontokna sutui sodo min mangda mataw karamna pakpi na munkhibana khangowdre santos amadi pakpi awai khum tawnare ihe hainadaba mong mataw madi ulle santos pakpi gi mafamda pakpisu magi mongduda sauningba phawe puningdana santosna khale sita sangbi manbisida insilamaga mangkhiba lili khangniba nang mathang thingnabada aina kaidoge habado khoidowdo thillabani ayawni sodo mokhutun lame lawdui adu pakpina chena paikhibana lamba phangdra
ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯣꯗꯣ ꯄꯤꯔꯣ ꯏꯆꯦ꯫ ꯀꯅꯥꯒꯤ ꯏꯆꯦꯅꯣ? ꯅꯪꯕꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥꯔꯣ? ꯑꯁ ꯌꯥꯔꯦꯗ ꯏꯆꯦ, ꯏꯆꯦ ꯍꯥꯏꯔꯗꯤ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ꯫ ꯇꯧꯅꯨꯗ ꯑꯗꯨꯃꯥꯏꯅ ꯏꯆꯦ, ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯏꯆꯦ ꯏꯆꯦ, ꯅꯥꯀꯣꯡꯁꯦ ꯄꯪꯁꯤꯜꯂꯦ꯫ ꯏꯆꯦ ꯀꯧꯗ꯭ꯔꯗꯤ ꯀꯔꯤ ꯀꯧ ꯍꯥꯏꯅꯣ? ꯕꯦꯕꯤ ꯀꯧꯋꯣ꯫ ꯍꯣꯏ ꯏꯃꯥ, ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯪꯉꯣꯟꯗ ꯕꯦꯕꯤ ꯀꯧꯗꯣꯏꯕ? ꯅꯪꯁꯨ ꯍꯥꯏꯃꯜꯂꯤꯗ, ꯑꯩꯕꯨ ꯈꯨꯃꯨ ꯊꯣꯛꯄꯤ ꯀꯥꯏꯅ꯫ ꯑꯩ ꯄꯥꯈꯪ ꯀꯣꯂꯣꯅꯤꯗ ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯒꯦ꯫ ꯀꯥꯏꯅꯣ ꯑꯩꯒꯤ ꯒꯥꯔꯤ ꯁꯣꯗꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ, ꯕꯦꯕꯤ ꯀꯧꯕ ꯌꯥꯗ꯭ꯔꯗꯤ꯫ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯗꯥꯝꯆꯥꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯌꯥꯔꯦꯕ ꯈꯥꯏꯔꯅꯨ, ꯀꯅꯥꯗꯅꯣ ꯈꯥꯏꯔꯨꯔꯣ꯫ ꯈꯥꯏꯕ ꯅꯠꯇꯤꯌꯦ, ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩꯁꯤꯡꯁꯦ ꯈꯥꯏꯕꯅꯦꯅ ꯈꯜꯂꯗꯤ ꯅꯪꯁꯨ ꯄꯥꯞ ꯄꯨꯖꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏ ꯃꯌꯣꯜ ꯆꯣꯡꯕꯇ ꯉꯥꯏꯔꯤꯕꯁꯦ ꯊꯥꯗꯠꯀꯦ ꯈꯟꯕꯤꯒꯅꯨ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯄꯥꯈꯪ ꯑꯔꯤꯕ ꯕꯨꯠꯇꯨ ꯐꯥꯎꯖꯤꯜꯂꯦ꯫ ꯂꯩꯔꯣꯡ ꯁꯥꯠꯄꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯑꯦꯝꯕꯦꯁꯦꯗꯔ ꯀꯥꯔ ꯑꯃ ꯊꯧꯔꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯦ꯫ ꯕꯨꯠ ꯄꯥꯈꯪ ꯑꯔꯤꯕ ꯊꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯍꯩꯅꯗꯕ ꯐꯥꯎꯏ ꯄꯥꯛꯄꯤ꯫ ꯇꯥꯟ ꯀꯥꯏꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ꯫ ꯊꯣꯏꯕꯅ ꯄꯥꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯥꯏ ꯄꯥꯛꯄꯤ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯊꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯁꯥꯟꯇꯣꯁ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯉꯁꯥꯏꯗꯒꯤ ꯄꯥꯛꯄꯤꯅ ꯃꯉꯣꯟꯗ ꯂꯥꯛꯏꯕ ꯒ꯭ꯔꯍꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯔꯛꯑꯅꯤ ꯈꯜꯂꯤ꯫ ꯄꯥꯛꯄꯤꯗꯣ ꯇꯨꯃꯤꯜꯂꯦ꯫ ꯁꯥꯟꯇꯣꯁꯅ, ꯏꯌꯥꯝꯕ ꯊꯣꯏꯕ, ꯏꯆꯦ ꯄꯥꯛꯄꯤꯅ ꯑꯩꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯂꯧꯁꯤꯟꯈ꯭ꯔꯦ, ꯑꯝꯇ ꯂꯧꯕꯤꯌꯨꯕ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯦ, ꯍꯥꯏ ꯄꯥꯛꯄꯤ, ꯑꯉꯥꯡ ꯄꯥꯈꯪ ꯃꯆꯥꯁꯤꯒꯤ ꯁꯣꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯁꯤꯗ ꯇꯣꯡꯂꯒ ꯀꯗꯥꯏꯗꯅꯣ ꯀꯣꯏꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯊꯣꯛ ꯂꯥꯝꯃꯒ ꯊꯣꯏꯕꯅ ꯄꯥꯛꯄꯤꯒꯤ ꯈꯨꯠꯇꯒꯤ ꯁꯣꯗꯣ ꯇꯥꯞ ꯂꯧꯏ꯫ ꯑꯗꯨꯒ ꯈꯨꯠꯁꯤꯟꯅꯩ ꯁꯥꯟꯇꯣꯁꯇ꯫ ꯁꯣꯗꯨ ꯐꯪꯂꯕꯗꯨꯗ ꯁꯥꯟꯇꯣꯁꯇꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯕꯨꯂꯦꯠꯇꯨ ꯊꯧꯔꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯛꯄꯤ ꯑꯃꯗꯤ ꯊꯣꯏꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯀꯔꯤ ꯀꯥꯔꯟꯅꯣ? ꯇꯥ ꯊꯣꯏꯕꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ꯫ ꯀꯔꯤ ꯑꯀꯥꯏꯕ ꯉꯥꯡꯂꯒꯦ ꯑꯩꯅ? ꯑꯩꯗꯤꯅꯦ ꯍꯅꯨꯕ ꯅꯉꯣꯟꯗ ꯉꯥꯎꯖꯗꯕꯗꯣ꯫ ꯄꯥꯈꯪ ꯑꯔꯤꯕ, ꯅꯪꯒꯤ ꯂꯥꯟ ꯃꯃꯥꯡꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯀꯥꯔꯗꯣ ꯇꯣꯡꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ? ꯄꯥꯛꯄꯤ, ꯆꯍꯤ ꯂꯦꯡꯒꯥ ꯆꯥꯟꯅꯕꯗꯤ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯑꯩ ꯈꯛꯇꯅꯤ꯫ ꯅꯄꯥ ꯆꯥꯕ ꯌꯦꯡꯉꯨꯅꯦ꯫ ꯇꯥ ꯊꯣꯏꯕ, ꯅꯪ ꯆꯠꯂꯧꯔꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯤꯟꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯀꯅꯤ꯫ ꯑꯁ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯒꯟꯈꯤꯕꯁꯤꯅ, ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯈꯔꯁꯨ ꯇꯥꯅꯤꯡꯕ ꯇꯝꯃꯨ꯫ ꯍꯨ ꯇꯔꯦꯠ ꯈꯥꯔꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯒꯨꯝ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯄꯥꯛꯄꯤ꯫ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯊꯤ ꯑꯊꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯦ꯫ ꯑꯊꯣꯠꯄ ꯑꯃꯦꯡꯕ ꯋꯥꯍꯩ ꯑꯃꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ꯫ ꯍꯦꯟꯃꯜꯂꯤ ꯅꯪ, ꯊꯃꯣꯏꯗꯨꯕꯨ ꯄꯥꯟꯗ꯭ꯔꯕ ꯅꯪꯕꯣ? ꯄꯥꯛꯄꯤꯗꯣ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗꯒꯤ ꯃꯐꯝꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯊꯣꯏꯕ ꯃꯊꯟꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ꯫ ꯄꯥꯛꯄꯤ, ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕ? ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ? ꯄꯥꯛꯄꯤꯅ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯂꯥꯎꯔꯤ, ꯂꯩꯖꯍꯧꯔꯣ ꯄꯥꯈꯪ ꯑꯔꯤꯕ, ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯊꯤꯔꯨꯆꯣ꯫ ꯀꯥꯟꯅꯔꯔꯣꯏ ꯃꯇꯝ ꯑꯔꯤꯕꯧ꯫ ꯅꯤꯡꯊꯝꯊꯥ ꯀꯌꯥ ꯆꯠꯈꯤꯅꯤ, ꯀꯥꯂꯦꯟ ꯊꯥ ꯀꯌꯥ ꯂꯣꯏꯈꯤꯅꯤ, ꯎꯟꯁꯥꯗꯣ ꯁꯨꯝ ꯁꯨꯝ ꯀꯨꯏꯖꯜꯂꯛꯈꯤꯅꯤ꯫ ꯃꯇꯝ ꯃꯥꯅ ꯂꯩꯔꯤꯉꯩ ꯀꯅꯥꯅꯣꯃ ꯂꯥꯏꯕꯛ ꯌꯦꯡꯍꯧ꯫ ꯆꯥꯎꯕꯤ ꯑꯩꯒꯤꯗꯤ ꯆꯥꯎꯕ ꯂꯩꯖꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤ꯫ ꯊꯣꯏꯕ ꯃꯊꯟꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯛꯐꯠꯇꯕꯤ ꯄꯥꯛꯄꯤ, ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯁꯤꯃꯦꯟ ꯕꯦꯒ ꯀꯌꯥꯅ ꯇꯣꯠꯂꯒ ꯁꯥꯕꯅꯣ? ꯇꯟꯖꯥꯁꯤꯗ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯃ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯀꯀꯥ, ꯀꯀꯥ ꯀꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕ꯫ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯉꯧꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯔꯛꯏ꯫ ꯀꯀꯥ ꯒꯥꯏꯅ, ꯀꯀꯥ ꯀꯧꯗ꯭ꯔꯗꯤ ꯀꯔꯤ ꯀꯧ ꯍꯥꯏꯅꯣ? ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ꯫ ꯀꯥ ꯗꯥꯝꯆꯥ ꯀꯧ ꯍꯥꯏꯔꯣ? ꯀꯧꯕꯤꯅꯨ ꯑꯝꯇ ꯄꯥꯝꯖꯗꯦ꯫ ꯀꯥ, ꯅꯪꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯁꯦ ꯌꯥꯝ ꯇꯣꯡꯅꯤꯡꯉꯦ꯫ ꯀꯩ ꯂꯩꯁꯥꯕꯤꯅꯣꯅꯦ ꯁꯤꯕꯣ ꯑꯩꯉꯣꯟꯗꯒ? ꯁꯨꯒꯔ ꯑꯪꯀꯜꯅꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯨꯒꯔ ꯑꯪꯀꯜ ꯍꯥꯏꯕ? ꯑꯩꯗꯤ ꯆꯤꯅꯤ ꯌꯣꯟꯗꯦꯀꯣ꯫ ꯊꯃꯣꯏꯗꯨꯗꯤ ꯊꯨꯝꯃꯤꯗꯨꯗꯤ, ꯅꯨꯡꯁꯤꯕꯅ ꯄꯥꯛ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯗꯣ꯫ ꯏꯆꯦ ꯄꯥꯛꯄꯤꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯁꯨ
ꯑꯩꯗꯤ ꯆꯦꯜꯂꯣꯏꯌꯦ ꯍꯣꯏꯗ ꯍꯥꯏꯌꯣ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯝꯇ ꯈꯟꯈ꯭ꯔꯔꯣꯏ ꯌꯥꯔꯦꯗ ꯃꯁꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅꯦ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯊꯃꯣꯏꯁꯦ ꯃꯩꯆꯥꯛ ꯄꯨꯍꯧꯗꯣꯏꯕ ꯀꯀꯥꯗ ꯉꯥꯎꯖꯔꯤꯁꯦ ꯀꯨꯏꯔꯕꯅꯤ ꯀꯀꯥ ꯂꯕꯔꯁ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯃꯅꯤ ꯀꯀꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯆꯍꯤ ꯂꯦꯡꯒꯥ ꯆꯥꯏ ꯆꯥꯗꯤ ꯌꯦꯡꯗꯕ ꯀꯀꯥꯅꯤ ꯍꯥꯏꯔꯗꯤ ꯁꯤꯅꯥ ꯀꯤꯗꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯔ ꯂꯩ ꯍꯥꯏꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯀꯀꯥꯒꯤꯗꯃꯛ ꯄꯣꯛꯂꯕ ꯃꯄꯣꯛꯅꯤ ꯀꯀꯥ ꯂꯕꯔ ꯑꯃ ꯑꯣꯏꯅ ꯀꯀꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯂꯤꯕꯁꯤꯅꯤ ꯑꯀꯤ ꯑꯀꯤꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅ ꯅꯪꯗꯤ ꯀꯀꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯏꯆꯦ ꯄꯥꯛꯄꯤꯅ ꯃꯤꯔꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏ ꯇꯥꯏꯝ ꯄꯥꯁ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯕꯨꯠ ꯄꯥꯈꯪ ꯑꯔꯤꯕ ꯊꯣꯏꯕꯗꯣ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯀꯥꯔꯗꯣ ꯊꯧꯗꯨꯅ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯨꯠ ꯂꯤꯂꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯐꯥꯎꯗꯣꯔꯦ ꯉꯁꯤꯗꯤ ꯂꯤꯛꯂꯥꯗꯣ ꯐꯅ ꯊꯦꯡꯅ ꯐꯥꯎ ꯇꯨꯝꯂꯝꯗꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯗꯣ ꯕꯁꯟꯇ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯨꯡ ꯍꯨꯝꯅꯤ ꯀꯣꯟꯕ ꯅꯨꯃꯤꯠꯅꯤ ꯏꯇꯩꯃꯒꯤ ꯃꯄꯥꯝꯂꯝꯗ ꯔꯥꯁ ꯑꯃ ꯁꯥꯟꯅꯕꯩꯗꯣ ꯅꯪꯁꯨ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯝꯅ ꯔꯥꯁ ꯌꯦꯡꯕ ꯆꯠꯈꯤ ꯃꯥꯝꯕꯣꯟ ꯃꯥꯟꯗꯣꯞꯇ ꯑꯩꯕꯨ ꯌꯨꯝ ꯁꯪꯅꯕ ꯏꯇꯩꯃꯅ ꯅꯦꯛꯂꯝꯃꯦ ꯅꯪꯗꯤ ꯀꯨꯝꯍꯩ ꯌꯦꯡꯗꯅ ꯇꯟꯅ ꯍꯜꯂꯛꯈꯤ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯆꯞ ꯆꯥꯕ ꯈꯪꯂꯨꯗꯦ ꯅꯪꯅꯁꯨ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯂꯥꯟꯈꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯖꯤꯠ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯕ ꯇꯥꯔꯕ꯭ꯔꯥ ꯑꯩ ꯌꯥꯏ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯟꯗꯤ ꯐꯪꯕꯗꯤ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯐꯩ ꯗꯟꯗꯤ ꯑꯁꯦ ꯑꯩ ꯈꯥꯡꯉꯒꯦ ꯑꯗꯨꯒ ꯃꯔꯥꯜ ꯆꯨꯝꯊꯣꯛꯄ ꯑꯩ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪꯅ ꯈꯪꯂꯔꯣꯏꯗꯀꯣ ꯑꯁꯨꯝꯅ ꯃꯊꯟꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯉꯥꯡꯕꯗꯣ ꯕꯨꯠ ꯂꯤꯂꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯄꯗ ꯃꯅꯥꯟꯗ ꯇꯥꯔꯦ ꯍꯦꯛ ꯇꯥꯕꯒ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯏ ꯕꯨꯠ ꯂꯤꯂꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯂꯤꯛꯂꯥꯕꯨ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯃꯁꯤꯕꯨ ꯔꯥꯁ ꯂꯤꯂꯥꯒ ꯌꯥꯎꯔꯛꯄ ꯖꯥꯠꯂꯥ ꯀ꯭ꯔꯤꯁꯅꯒ ꯔꯥꯙꯥꯒꯗꯣ ꯁꯥꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯂꯤꯛꯂꯥꯅ ꯔꯥꯁ ꯂꯤꯂꯥ ꯄꯜꯂꯛꯄꯗꯨꯗ ꯒꯣꯕꯤꯟꯗꯒꯤ ꯃꯥꯟꯇꯣꯞꯇ ꯒꯣꯄꯤꯁꯤꯡ ꯔꯥꯙꯥ ꯑꯃꯗꯤ ꯀ꯭ꯔꯤꯁꯅꯅ ꯖꯨꯂꯣꯟ ꯃꯇꯝꯗ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯄꯦꯔꯦꯒ ꯀꯥꯞꯄꯗꯨ ꯎꯔꯛꯏ ꯀ꯭ꯔꯤꯁꯅꯒꯤ ꯄ꯭ꯔꯦꯝꯗ ꯉꯥꯎꯔꯕꯤ ꯔꯥꯙꯥꯅ ꯖꯃꯨꯅꯥ ꯇꯣꯔꯕꯥꯜ ꯃꯄꯥꯜꯗ ꯀꯗꯝ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯃꯕꯨꯡꯉꯣꯒꯤ ꯄ꯭ꯔꯦꯝꯗ ꯉꯥꯎꯗꯨꯅ ꯒꯣꯄꯤꯁꯤꯡꯅ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜꯗ ꯀꯉꯥꯎꯅꯕ ꯅꯨꯄꯨꯔꯅ ꯂꯩꯇꯦꯡꯕ ꯑꯃꯨꯕ ꯅꯣꯡꯕꯨ ꯉꯝꯖꯕ ꯀꯨꯆꯨ ꯀꯣꯛꯇ ꯊꯦꯠꯄ ꯋꯥꯍꯣꯡ ꯃꯇꯨ ꯃꯣꯃꯣꯟꯗꯣꯛꯄ ꯁꯛꯇꯝꯗꯣ ꯎꯅꯤꯡꯗꯨꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯂꯕꯤ ꯔꯥꯙꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯂꯤꯛꯂꯥ ꯈꯨꯗꯤꯡꯃꯛꯁꯦ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯤꯂꯤꯅ ꯃꯁꯤ ꯃꯥꯅ ꯉꯥꯎꯗ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅ ꯔꯥꯙꯥ ꯁꯥꯔꯝꯒꯅꯤꯕꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝ ꯁꯥꯡꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯁꯦ ꯀꯩꯗꯧꯅꯨꯡꯗ ꯉꯥꯡꯂꯣꯏ ꯂꯤꯂꯤ ꯌꯥꯝ ꯀꯨꯞꯊꯅ ꯌꯦꯡꯂꯤ ꯂꯤꯛꯂꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯂꯤꯂꯤꯅ ꯀꯥꯟꯅꯗꯦ ꯑꯔꯦꯝꯕꯗ ꯃꯇꯝꯁꯦ ꯃꯥꯡꯅꯕꯅꯤ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯦ ꯑꯩꯒꯤ ꯄꯋꯥꯔꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯨꯞꯊꯅ ꯌꯦꯡꯂꯒꯦ ꯃꯥꯅ ꯉꯥꯎꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯏꯔꯣꯏ ꯂꯥꯎꯕꯤ ꯃꯥꯟꯕꯤꯁꯤꯅ ꯔꯥꯙꯥ ꯁꯥꯕ ꯍꯧꯅꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯃꯤꯠꯇꯒꯤ ꯔꯦ ꯑꯅꯤꯈꯛ ꯀꯥꯞꯊꯣꯔꯛꯏ ꯃꯥꯒꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯔꯦꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗ ꯀꯥꯞꯁꯤꯜꯂꯦ ꯂꯤꯛꯂꯥꯒꯤ ꯑꯥꯏꯔꯤꯁ ꯄꯨꯄꯤꯜ ꯀꯣꯅꯤꯌꯥ ꯑꯍꯨꯝꯃꯛꯇ ꯔꯦꯗꯨ ꯀꯥꯞꯁꯤꯟꯈꯤꯕꯗ ꯂꯤꯛꯂꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯇꯔꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯥꯞꯊꯣꯛꯄꯒꯨꯝ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯐꯤꯂꯝ ꯑꯣꯏꯅ ꯌꯦꯡꯕ ꯐꯪꯂꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯃꯁꯥꯗꯤ ꯈꯪꯗꯦ ꯇꯨꯃꯤꯟ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯎꯕ ꯐꯪꯂꯦ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯃꯗ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯒꯨꯝ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯍꯥꯟꯅ ꯎꯔꯛꯏ ꯂꯤꯛꯂꯥ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯁꯠꯀꯥꯏꯔꯛꯄ ꯃꯇꯝꯅꯤ ꯂꯩꯅꯝꯅ ꯂꯩꯀꯥꯏ ꯄꯜꯂꯥꯜꯂꯛꯄ ꯃꯇꯝ ꯈ꯭ꯋꯥꯡꯖꯤꯡꯕ ꯈꯨꯏꯃꯨꯁꯤꯡꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯃꯇꯝ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯀꯣꯂꯦꯖꯇ ꯂꯤꯛꯂꯥ ꯑꯃꯗꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯔꯤꯌꯥꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯑꯊꯣꯏꯕꯗꯨ ꯆꯪꯁꯤꯜꯂꯛꯏ
ꯑꯊꯣꯏꯕꯒ ꯃꯈꯣꯏ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯑꯂꯨ ꯆꯣꯞ ꯂꯩꯔꯝꯈꯣꯔꯣ? ꯌꯥꯔꯦ ꯑꯊꯣꯏꯕ ꯂꯩꯗ꯭ꯔꯁꯨ ꯅꯣꯏ ꯑꯅꯤꯈꯛ ꯍꯧꯅꯔꯒ ꯀꯦꯟꯇꯤꯟꯗ ꯑꯂꯨ ꯆꯣꯞ ꯆꯥꯃꯤꯟꯅꯔꯤꯅꯤꯅꯦ꯫ ꯆꯥꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯕꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ꯫ ꯃꯊꯪꯗ ꯑꯣꯏꯅ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯑꯗꯣ ꯂꯤꯛꯂꯥ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯅꯪ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯚꯥꯏ ꯔꯣꯅꯥꯜꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯃꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯊꯣꯏꯕ, ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯔꯣꯅꯥꯜꯕꯨ ꯑꯩꯅ ꯏꯃꯥꯟꯅꯕꯗꯧꯅ ꯈꯟꯕꯗꯒꯤ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ꯫ ꯅꯪ ꯃꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ, ꯃꯔꯨꯞ ꯑꯣꯏꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏ ꯐꯥꯎꯕ ꯂꯣꯏꯅꯁꯤ ꯍꯥꯏꯗꯅ꯫ ꯑꯊꯣꯏꯕ ꯇꯤꯡ ꯂꯥꯎꯏ ꯂꯤꯛꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯑꯊꯣꯏꯕꯅ, ꯅꯪꯁꯦ ꯂꯤꯛꯂꯥ, ꯅꯁꯥꯗ ꯅꯥꯄꯜ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯏꯀꯣ꯫ ꯅꯁꯛ ꯐꯖꯩ, ꯂꯥꯏꯔꯤꯛ ꯍꯩ, 10 to 12ꯇ ꯃꯅꯤꯄꯨꯔꯒꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯂꯕ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯁꯦ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯔꯣꯅꯥꯜ ꯕꯤꯖꯤꯅꯦꯁ ꯇꯥꯏꯀꯣꯜ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯔꯣꯅꯥꯜꯕꯨ ꯌꯥꯗꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯌꯥꯝ ꯀꯥꯏꯔꯛꯀꯅꯤ꯫ ꯂꯤꯛꯂꯥꯅ, ꯑꯊꯣꯏꯕ, ꯔꯣꯅꯥꯜꯒꯤ ꯁ꯭ꯇꯦꯇꯁ, ꯄꯋꯥꯔ, ꯃꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ, ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯅꯤ꯫ ꯑꯩꯁꯨ ꯔꯣꯅꯥꯜ ꯍꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯄꯋꯥꯔꯗꯣ ꯃꯊꯧ ꯇꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯑꯩꯒ ꯃꯥꯟꯅꯗꯦ, ꯃꯔꯤꯁꯨ ꯂꯩꯅꯗꯦ, ꯂꯩꯅꯅꯕꯁꯨ ꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯃꯥꯕꯨ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ꯫ ꯔꯤꯌꯥꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯇꯤꯟꯅꯕ ꯃꯁꯦꯜ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯄꯨꯟꯁꯤ ꯑꯊꯣꯏꯕ꯫ ꯂꯤꯛꯂꯥꯒꯤ ꯀꯦꯔꯤꯌꯔꯗ ꯃꯥ ꯃꯁꯥꯒꯤ ꯃꯦꯔꯤꯠ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯀꯅꯥꯗꯁꯨ ꯅꯥꯄꯜ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯃꯤꯅ ꯈꯟꯕ ꯋꯥꯈꯜꯅꯤ꯫ ꯉꯁꯤ ꯂꯤꯛꯂꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯆꯟꯕ ꯉꯝꯂꯤꯕꯁꯤꯒꯨꯝ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯀꯟꯅ ꯍꯣꯠꯅꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯗꯣ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯀꯩꯗꯧꯅꯤ ꯃꯁꯤꯗ ꯁꯥꯡꯊꯅꯔꯨꯔꯒ? ꯑꯊꯣꯏꯕꯅ ꯈꯨꯝꯃꯦ, ꯁꯤꯡꯅꯒꯦꯅ ꯈꯜꯂꯦ? ꯁꯤꯡꯅꯔꯕꯅꯤꯅ ꯐꯔꯦ, ꯃꯗꯨꯒꯤ ꯃꯩꯗꯣ ꯈꯨꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯂꯤꯛꯂꯥ ꯈꯨꯝꯃꯦ, ꯀꯅꯥꯅ ꯀꯅꯥꯗ ꯁꯤꯡꯅꯔꯤꯕ? ꯁꯤꯡꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯪꯖꯗꯦ꯫ ꯑꯗꯣꯝꯅ ꯈꯟꯕ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯂꯤꯛꯂꯥꯒꯤ ꯋꯥꯍꯩꯗꯨꯅ ꯉꯥꯡꯁꯛ ꯉꯥꯡꯅ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯕ ꯑꯊꯣꯏꯕ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯀꯦꯟꯇꯤꯟꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯔꯤꯌꯥ ꯑꯃꯗꯤ ꯂꯤꯛꯂꯥ ꯃꯈꯥ ꯇꯥꯔꯦ꯫ ꯂꯤꯛꯂꯥ, ꯃꯈꯣꯏꯒ ꯃꯥꯟꯅꯗꯕꯅ ꯍꯦꯟꯅ ꯐꯩꯗ꯫ ꯔꯤꯌꯥ, ꯇꯟꯕꯨ ꯇꯜꯂꯦꯗ ꯀꯣꯂꯦꯖ ꯂꯥꯛꯀꯗꯕꯒ꯫ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯏꯃꯥꯇꯣꯟꯅ, ꯅꯣꯏ ꯏꯃꯥꯇꯣꯟꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯗꯥꯏ ꯆꯦꯜꯂꯨꯅꯤ? ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯏ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯅꯈꯣꯏ ꯏꯃꯥꯇꯣꯟꯗꯣ ꯃꯆꯨ ꯑꯣꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯀꯦꯟꯁꯔꯅ ꯃꯔꯝ ꯑꯣꯏ ꯅꯧꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ BP ꯁ꯭ꯇ꯭ꯔꯣꯛꯇ꯫ ꯆꯍꯤ 8ꯀꯤ ꯃꯇꯨꯡ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯏꯃꯥꯇꯣꯟꯒꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯆꯦꯜꯂꯛꯄ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯂꯩꯔꯦ꯫ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯇꯣꯟꯅ ꯌꯨꯝ ꯁꯣꯁꯨ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯂꯤꯛꯂꯥ, ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯈꯣꯏ ꯏꯃꯥꯇꯣꯟꯗꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯗꯤ? ꯄꯣꯛꯇꯦ꯫ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒꯤ ꯃꯔꯤꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯄꯩꯁꯥ ꯊꯧꯕ ꯆꯠꯄꯗ ꯏꯃꯥꯇꯣꯟꯅ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯈꯤꯕꯅꯤ ꯕꯗꯅꯥꯝ ꯄꯤꯔꯒ꯫ ꯏꯃꯥꯇꯣꯟꯒꯤ ꯅꯨꯄꯥꯗꯣ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔꯅꯤ, ꯕꯕꯥꯒꯤ ꯄꯩꯁꯥ ꯇꯣꯟꯕꯖꯥꯠꯅꯤ꯫ ꯄꯩꯁꯥ ꯊꯧꯕ ꯆꯠꯄꯗ ꯅꯣꯡꯃ ꯃꯈꯣꯏ ꯃꯁꯦꯝ ꯁꯤꯟꯅꯔꯒ ꯅꯝꯗꯅ ꯀꯩꯅꯥ ꯀꯜꯂꯛꯄꯅꯤ꯫ ꯅꯈꯣꯏ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯃꯦꯙꯕꯇꯤꯁꯦ ꯆꯦꯜꯂꯛꯄ ꯑꯣꯏꯔꯦ꯫ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯍꯥꯏꯕ ꯐꯖꯗ꯭ꯔꯦ꯫ ꯉꯝꯕꯨ ꯉꯝꯃꯤꯅꯦꯀꯣ ꯍꯦ ꯅꯨꯄꯤ, ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯪꯒꯤ ꯊꯝꯃꯣꯏ꯫ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥꯕꯨ ꯐꯪꯂꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ ꯁꯤꯅꯦꯕ꯫ ꯔꯤꯌꯥ, ꯈꯪꯗ꯭ꯔꯦ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯦ꯫ ꯂꯤꯛꯂꯥ, ꯅꯣꯏ ꯅꯃꯥꯇꯣꯟꯗꯣ ꯂꯤꯂꯥꯒꯤ ꯃꯃꯥ ꯁꯥꯕꯤ ꯐꯠꯇꯕꯤꯗꯣ ꯑꯗꯨꯝ ꯃꯥꯟꯕꯅꯦ꯫ ꯑꯗꯣ ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯌꯨꯝꯗꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ꯫ ꯅꯪ ꯉꯝꯅꯕ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯂꯩꯒꯦ ꯔꯤꯌꯥ꯫ ꯏꯃꯥꯅ ꯌꯨꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯅ ꯁꯦꯝꯒꯠꯆꯔꯝꯕꯅꯤ꯫ ꯏꯃꯥ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯄꯥꯕꯨꯡꯁꯨ ꯉꯥꯎꯆꯠꯅꯈꯤ, ꯋꯥꯈꯜꯅ ꯀꯥꯍꯠꯈꯤ, ꯌꯨ ꯊꯛꯄ ꯇꯝꯂꯛꯈꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯌꯨ ꯊꯛꯇꯕ ꯕꯕꯥ ꯋꯥꯈꯜꯅ ꯂꯥꯍꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯌꯨꯗ ꯂꯥꯏꯆꯨꯈꯤ꯫ ꯏꯃꯥ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯦꯟꯇꯤꯟꯗꯨꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃꯒꯤ ꯋꯥꯔꯤꯗꯣ ꯃꯃꯥꯟꯅꯕꯤ ꯔꯤꯌꯥꯗ
ꯂꯤꯕꯗ ꯃꯤꯠꯀꯤ ꯄꯤꯗꯣ ꯊꯤꯡꯕ ꯉꯝꯗꯦ꯫ ꯃꯤꯠꯀꯤ ꯄꯤꯗꯣ ꯃꯤ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯔꯨꯃꯥꯜ ꯑꯃ ꯄꯥꯏꯔꯒ ꯂꯣꯟꯅ ꯇꯩꯊꯣꯛꯏ ꯂꯤꯛꯂꯥ꯫ ꯂꯤꯛꯂꯥꯅ ꯂꯣꯏꯅ ꯇꯩꯊꯣꯛꯄ ꯄꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯪꯅꯕ ꯇꯦꯕꯜ ꯑꯃꯗ ꯐꯝꯂꯤꯕ ꯉꯁꯥꯏꯗꯒꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯣꯡꯗꯝꯕꯅ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯂꯤꯛꯂꯥꯗ ꯉꯥꯎꯖꯕ ꯀꯣꯂꯦꯖꯁꯤꯗ ꯇꯝꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯆꯪꯁꯤꯜꯂꯒ ꯇꯩꯊꯣꯛꯅꯤꯡꯂꯨꯏ, ꯀꯥꯏꯔꯕ ꯊꯃꯣꯏꯗꯁꯨ ꯊꯦꯝꯖꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯃꯠꯇꯗꯤ ꯉꯝꯗꯦ꯫ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯅ ꯔꯨꯃꯥꯜꯒꯤ ꯃꯊꯥꯗ ꯇꯥꯡꯖꯐꯝ ꯂꯧꯕ ꯎꯔꯒ ꯋꯥꯖꯩ, ꯍꯦꯟꯅ ꯋꯥꯖꯩ꯫ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯏ ꯂꯤꯛꯂꯥꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ꯫ ꯂꯤꯛꯂꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯅꯨꯡꯁꯤꯕ꯫ ꯅꯣꯡꯗꯝꯕꯁꯨ ꯂꯤꯛꯂꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯅꯤ, ꯃꯅꯤꯡ ꯃꯃꯥꯡ꯫ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯁꯨ ꯂꯤꯛꯂꯥꯗꯒꯤ ꯁꯦꯃꯤꯁꯇꯔ ꯑꯃ ꯍꯥꯜꯂꯦ꯫ ꯂꯤꯛꯂꯥꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯋꯥꯖꯩ꯫ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯖꯨꯅꯤꯌꯔꯒꯤ ꯆꯥꯎꯔꯕ ꯇꯦꯛ ꯑꯃꯅ ꯅꯞꯈꯤꯕꯅ ꯌꯥꯝ ꯆꯥꯎꯅ ꯅꯣꯡꯗꯝꯕꯁꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯍꯤꯡꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯥꯁꯨ ꯂꯤꯛꯂꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯉꯝꯖꯗꯦ꯫ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯇꯧꯅ ꯃꯥꯒꯤ ꯁꯥꯖꯠꯅꯤ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯕ ꯃꯇꯨꯡ ꯀꯦꯟꯇꯤꯟꯗꯒꯤ ꯀ꯭ꯂꯥꯁ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ꯫ ꯀꯣꯂꯦꯖꯀꯤ ꯕꯦꯔꯦꯟꯗꯥ ꯂꯩꯕ ꯑꯗꯣꯝꯗ ꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯥꯒꯤ ꯀ꯭ꯔꯁꯅ ꯈꯟꯖꯔꯤꯕ ꯍꯦꯅꯔꯤꯗꯣ ꯁꯨꯁꯃꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯤꯡ ꯁꯣꯛꯑꯦ꯫ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯦꯟꯅꯕꯒꯨꯝ ꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯤꯛꯂꯥ ꯈꯝꯕꯟꯕ ꯐꯥꯎꯏ꯫ ꯍꯦ ꯈꯝꯕꯟꯕ ꯀꯧꯕ ꯅꯪꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯍꯥꯞꯄ ꯅꯨꯡꯁꯤꯕꯒꯤ ꯊꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯍꯟꯕ ꯉꯝꯕ ꯃꯆꯥꯛ ꯑꯃꯔ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯍꯦꯅꯔꯤꯁꯨ ꯂꯤꯛꯂꯥꯒ ꯔꯤꯌꯥꯒ ꯂꯥꯛꯄꯗ ꯎꯏ꯫ ꯂꯛꯅꯒꯦ ꯂꯦꯟꯅꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧ ꯌꯥꯎꯅ ꯇꯧꯕ ꯃꯥꯟꯕ ꯃꯇꯧ ꯑꯃ ꯎꯠꯂꯛꯑꯦ꯫ ꯌꯥꯝꯅ ꯀꯣꯏꯅꯗꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯕꯗꯧꯅ ꯇꯧꯔꯤ꯫ ꯅꯣꯛꯈꯦꯗꯅ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯤꯅꯣꯛ ꯈꯨꯗꯤꯡꯗ ꯂꯤꯛꯂꯥꯒꯤ ꯊꯃꯣꯏꯗꯤ ꯕ꯭ꯔꯖ ꯇꯥꯔꯦ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯔꯤꯌꯥ ꯃꯄꯥꯗꯨ ꯂꯥꯟꯅ ꯆꯠꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈꯤ꯫ ꯂꯤꯛꯂꯥ ꯍꯦꯅꯔꯤꯗ ꯌꯦꯡꯗꯤ ꯌꯦꯡꯂꯝꯕꯅꯤ ꯍꯥꯏꯐꯦꯠꯇꯤ꯫ ꯍꯦꯅꯔꯤ ꯈꯪꯂꯦ ꯌꯦꯡꯕꯇꯗ ꯋꯥꯈꯜ ꯄꯨꯔꯥ ꯂꯤꯛꯂꯥꯒꯤ ꯃꯤꯠꯌꯦꯡ꯫ ꯃꯥꯁꯨ ꯈꯪꯉꯤ ꯃꯉꯣꯟꯗ ꯉꯥꯎꯖꯩ꯫ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗꯒꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯍꯟꯒꯦ ꯉꯥꯏꯕꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯇꯞꯅ ꯇꯞꯅ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯊꯑꯣꯏꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ, ꯈꯪꯅꯤꯡꯕꯒꯤ, ꯌꯦꯡꯅꯤꯡꯕꯒꯤ, ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯕꯨ ꯂꯤꯛꯂꯥꯅ ꯈꯟꯖꯕ, ꯅꯨꯡꯁꯤꯖꯕ꯫ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯕꯅꯤ, ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯑꯄꯥꯝꯕ ꯃꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ꯫ ꯍꯦꯅꯔꯤꯁꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯈꯤꯔꯣꯏ ꯈꯜꯂꯤ꯫ ꯀꯣꯂꯦꯖ ꯂꯥꯏꯐꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯂꯣꯏꯕꯒ ꯂꯤꯛꯂꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯦꯅꯔꯤꯅ ꯈꯟꯕ ꯋꯥꯈꯜꯗꯨꯗꯤ ꯂꯤꯛꯂꯥꯅ ꯎꯔꯝꯗꯦ꯫ ꯁꯨꯁꯃꯤꯇꯥꯒ ꯍꯦꯅꯔꯤꯒ ꯀꯣꯏꯅꯔꯤꯕꯣꯏꯇ ꯈꯜꯂꯤ꯫ ꯂꯤꯛꯂꯥ ꯑꯃꯗꯤ ꯔꯤꯌꯥ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯇꯨꯃꯤꯟ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯤ ꯂꯝ ꯀ꯭ꯔꯤꯁꯅꯅꯤ, ꯅꯨꯄꯤ ꯋꯥꯠꯄ ꯍꯧꯅꯗꯦ ꯔꯤꯌꯥ꯫ ꯃꯊꯣꯡ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯅꯨ ꯂꯤꯛꯂꯥ ꯅꯪꯁꯨ꯫ ꯃꯤ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯝꯒꯗ꯭ꯔꯣ? ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯕꯤ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯕꯣ? ꯍꯧꯔꯦ, ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯕꯤ ꯑꯅꯥꯕꯗꯣ꯫ ꯁꯤꯕꯨ ꯑꯩꯅ ꯍꯧꯅꯤꯡꯗꯨꯅ ꯍꯧꯕ ꯑꯅꯥꯕꯔꯕ? ꯂꯤꯛꯂꯥ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯍꯦꯟꯅꯗꯨ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯒ꯫ ꯍꯦꯅꯔꯤꯅ ꯁꯨꯁꯃꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯨꯔꯒ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯦꯟꯅꯈꯤꯕꯗꯧꯅ ꯐꯥꯎꯏ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯀ꯭ꯂꯥꯁꯇꯣ ꯃꯥ ꯄꯨꯛꯅꯤꯡꯗ ꯆꯪꯈꯤꯗꯦ꯫ ꯂꯦꯛꯆꯔ ꯈꯨꯗꯤꯡ ꯌꯦꯠ ꯊꯪꯕ ꯅꯥꯀꯣꯡꯗ ꯆꯪꯂꯒ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯗ ꯐꯥꯎꯗꯣꯛꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯋꯥꯔꯕꯅꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ꯫ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯃꯔꯛꯇ ꯅꯨꯃꯤꯠꯇꯨꯃꯒꯤ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯆꯥꯛꯈꯨꯝꯗꯣ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯈꯥꯛꯁꯨꯒꯨꯝꯅ ꯏꯃꯨꯡꯗꯨꯗ ꯑꯃꯨꯛꯇꯣꯏꯕ ꯆꯤꯡꯗꯧꯅ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯁꯨꯕꯤꯇꯥꯗꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯅꯨꯄꯤ ꯈꯔꯒ ꯔꯝꯃꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯋꯥ ꯆꯥꯕꯅ ꯆꯥꯕ, ꯕꯤꯌꯥꯔ ꯊꯛꯄꯅ ꯊꯛꯄ, ꯇꯂꯞ ꯆꯥꯕꯅ ꯆꯥꯕ, ꯁꯥꯔꯤ ꯃꯇꯤꯛ ꯁꯦꯠꯄꯤꯅ ꯀꯥꯗꯨꯃ ꯏꯐꯨꯟ ꯐꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯙꯥꯄꯇꯤꯅ ꯂꯤꯛꯂꯥ ꯍꯦꯛ ꯎꯕꯒ, ꯏꯆꯦ ꯑꯩ ꯏꯁꯥ ꯉꯝꯗꯦ, ꯉꯁꯤꯗꯤ ꯂꯨꯈꯥꯛ ꯃꯌꯥꯝꯁꯦ ꯏꯆꯦꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯋꯥꯕꯨꯗꯤ ꯋꯥꯔꯝꯅꯤ ꯍꯥꯏꯕꯕꯨ ꯈꯔ ꯐꯦꯡꯕꯤꯕ ꯇꯥꯔꯦ꯫ ꯏꯃꯥꯗꯤ ꯔꯝꯃꯤ ꯁꯥꯟꯅꯍꯧꯕꯅꯤ, ꯗꯤꯁꯇꯔꯕ ꯇꯧꯔꯨꯔꯅꯨ꯫ ꯑꯗꯣ
होरेन इमाना पाखोन चिरादी इसेना खरा पाखोन दो चटपीरो असी हरम लगा मेदबदी मागी कारुम द चंखी युमसे साने युने फमोले असुमना युमसे ओरकने हाबदी खल्लुदि लिगला को लुखाक सिंगदो होय माय हाइदना लोसिले कोले चलुबदगी हलकपदा वाबुदी वाय हाबो मसादा सोक्थब नायदि लिगला युमगी थबकपु मसाना तौदना कना लाक्दना तौबिरनी मसाना तौबु नतना हाइबा वाखल अमा मसादा खंजब मले नुमित तारदु फाव रमीदो अदुम सानरी चौरांगना पुंग तरुक खरा हेलकपदायदा रमी सानरबसिंगदो कायरे मसा मवा लेबा युम अममम पानबनिना ngasi subitado sen sathina haijin ki mangi rami sanabda paisa mangbagi rami sanabagi mayamdo hek chatkibaga isau langba horole chakhumda chak thungduna leibi lila gi nakta changsilaga nung khakpagum khagle kari injang no ima ngasi di kanglayan kangsoyna thongi is kanglayan bu injang lo oe pukaloida thangkale tabadada injang na pisu amata leite करी थोंगदबनो खंगददुना तौबुनीमा अदुबु लेत्रदी कोक ngसाय ngalingayda hayu yadro nachin pandro nangbo nattene nangi nachin baldo lipstick changnaba khaktagi panbrane he imana kanglayan chaning dragana hawai oina kok thongjilage adune na chaningdre hawai thongodi noigi namanapa asibuduna haibrane he lamja sara macha nina hauna lo chat khangdrene इमा कशु लेतबा इंजांगी दबा लायोय ख्रबा इमा पाबबु पिबन पाबन बदौना ngangbadi fatedana ngangni kaidoge haibano lamja saradine lamja sara haigadaba nangna tokthoraba thabuktuda masana haiba tabani farene aibudi lamja sarani haire imadi kamdौना yumsida lakhibano hai chintibi nangumbi karisu leitabi amana aigi chinthaktaga khumba sardana is nang mangairene hairise asi hairaga khud yauri subita nauribi liglagi samlangdo khudang detlaga phoi bauri minuksi machet amata paw yautrubi mama tonduna chakhumduda so laktuna chingi makhajai duda liglagi khupak achobuduna olaga thai upai letrubi ligla makhud hanbu sungamda mama atonbiduna khuchau tharakpaduna मागी थौना पुंबा मयिंग तारे लाइबक थीबी लिगला ममा तोनगी मियुट मिनेदुदा खांग ngamdraduna हिंगनेंगना कपकले मखुतो पेन फुरदु फाव पेनद्रदुना लिगलागी ममाइदुदा सुबिताना थुई हाइदुना मतिंदो मुसिचिनबिर ओतप नैबा पेलदुना हौजिक्ति चाखुमदुदगी थोखरे लाइबक थीबी लिगलादी चाखुम मांगदुदा हिंगनेंगना अपोपी पले ममा कौदुना कफौवे मसमना इफाफा ममाइ मेमिदो इपोंपो मचिमालसु ngaksak ngangi I thokle subita kaidongni sin khumladi sin kaiba tawa aingondaga usit thawoidadana ngangba tardi masana changjai phamdo kaiba taba ngarangi ngakra magumnasu ngarian ga hauradana subita isau langduna sakhumdudagi khong thangtoke ligladi kappadana masar oihowe ningamdaba pendaba marakta ligla tamthokpam suleita mathanta awabani oiriba phibamdo kable ligladi ahing chupa paudum pham leitraba awaba sibu koknuba adu kapna ahingdo adumak loiki mathangi namin ayuk aduda yumgi thabak loisilaga exam mayagi magi kada lairik pare subita ayuk aduda isau hore ngarangsu sak thongba nate aina bazar dagi halakpasida sak thongnaba thawrang tawge de haidadana lairik padana leidadana akona han khangda khai lairik haibi MA first class sak lamaga nang lairik to thongaga chaw sak lamba phabre yengu mama tona isau langmadu tarduna hojik tilila magi kada tumil lairik parambade mapalda thole mapalda ek tholakpa lila amati subita awai khum tawnare ima sak mai thagat pado ngalli na tawbani pung mapan tarabse ngalli bo haisa nahan geidi pung mapan makhai swaida sa dum thongi dudi ma hai
ꯆꯤꯟꯊꯤꯕꯤ ꯋꯥꯏꯊꯤꯕꯤ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯃꯇꯤꯛ ꯈꯨꯝꯃꯤꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯑꯝꯇ ꯆꯥꯟꯅꯗꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯈꯨꯗꯤꯡ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯅꯒꯗ꯭ꯔꯥ ꯏꯃꯥ ꯌꯥꯔꯦ ꯇꯣ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯁꯣꯕꯤꯇꯥ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯄꯤꯅꯧꯕꯤ ꯃꯄꯤꯁꯦ ꯇꯣꯇꯤ ꯄꯥꯏꯞ ꯀꯣꯟꯖꯤꯜ ꯂꯩꯊꯣꯛꯄꯗ ꯏꯁꯤꯡ ꯇꯥꯔꯛꯄꯗꯧꯅ ꯃꯥꯒꯤ ꯃꯄꯤꯁꯦ ꯇꯥꯗꯨꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯃꯥ ꯃꯄꯥꯅꯤꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯗꯒꯤ ꯊꯕꯛ ꯇꯧꯍꯜꯂꯛꯇꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯃꯤꯅꯥꯏ ꯅꯨꯄꯤ ꯂꯝꯖꯥ ꯁꯔꯥ ꯏꯊꯛꯇꯒ ꯀꯥꯒꯦ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯈꯣꯡ ꯈꯨꯑꯅꯤꯁꯦ ꯊꯨꯗꯦꯛꯀꯗꯧꯅꯤ ꯑꯩꯗꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯂꯤꯛꯂꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯒ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ ꯄꯨꯡ 12ꯒ ꯇꯥꯔꯛꯄꯗꯥꯏꯗ ꯃꯦꯙꯥꯕꯇꯤ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯁꯣꯕꯤꯇꯥ ꯑꯃꯗꯤ ꯃꯦꯙꯥꯕꯇꯤ ꯑꯋꯥꯏꯈꯨꯝ ꯇꯧꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯉꯥ ꯑꯇꯥꯎꯕ ꯑꯃꯒ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯔꯝꯃꯤ ꯄꯦꯜꯂꯦ ꯑꯋꯣꯏꯕ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯔꯗꯤ ꯁꯛꯁꯦ ꯊꯤꯖꯤꯜꯂꯅꯤꯌꯦ ꯃꯤꯅ ꯀꯝꯄ꯭ꯂꯦꯛꯁꯟ ꯁꯦꯝꯃꯤ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯔꯗꯤ ꯆꯈꯥꯎꯁꯨ ꯁꯣꯛꯏ ꯇꯜꯂꯤꯗꯩꯗꯤ ꯌꯥꯝꯅ ꯏꯔꯣꯟꯕ ꯍꯦꯛ ꯄꯜꯂꯛꯄꯒ ꯗꯥꯏꯁꯦ ꯃꯄꯥꯛ ꯍꯜꯂꯦ ꯏꯁ ꯅꯪꯕꯨ ꯃꯤꯁ ꯊꯣꯛꯇꯣꯔꯤꯕ꯭ꯔꯣ ꯑꯦꯜꯕꯝꯒ ꯀꯨꯝꯗꯣꯔꯤꯕ꯭ꯔꯥ ꯚꯥ ꯍꯣ ꯔꯤꯜꯁ ꯅꯝꯒꯦ ꯇꯧꯕ ꯅꯝꯒꯗꯕꯅꯤ ꯃꯤ ꯔꯤꯜꯁ ꯅꯝꯕꯗꯒꯤ ꯐꯤꯂꯝ ꯑꯦꯜꯕꯝ ꯀꯨꯝꯕ ꯌꯥꯝ ꯌꯥꯎꯅꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯥꯏꯔꯤꯛꯇ ꯆꯟꯅꯗ꯭ꯔꯁꯨ ꯑꯗꯨꯒꯨꯝꯕꯗꯗꯤ ꯆꯟꯅꯗꯕ ꯌꯥꯗꯦ ꯏꯃꯥ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯕ꯭ꯂꯥꯎꯁ ꯑꯃ ꯅꯪꯒꯟ ꯀꯣꯠꯄꯤ ꯑꯃꯇ ꯂꯩꯕꯤꯌꯨ ꯔꯤꯜꯁ ꯅꯝꯕꯗ ꯂꯤꯠꯀꯦ ꯍꯩꯃꯥ ꯂꯩꯊꯣꯛꯁꯤꯉꯥꯏ ꯀꯩꯅꯣ ꯈꯔ ꯌꯥꯝꯅ ꯀꯣꯠꯄ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯕ꯭ꯂꯥꯎꯁꯄꯨ ꯃꯃꯥꯡꯗ ꯏꯃꯥꯅ ꯑꯀꯣꯠꯄꯤ ꯑꯃ ꯂꯩꯕꯗꯣ ꯀꯣꯠꯄ ꯌꯧꯗꯦ ꯍꯧꯖꯤꯛꯇꯤ ꯐꯦꯃꯤꯅꯤꯁꯀꯤ ꯃꯇꯝꯅꯤ ꯑꯀꯣꯠꯄ ꯂꯤꯠꯄꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯂꯝꯗꯝꯁꯤꯒꯤ ꯂꯩꯀꯥꯡ ꯆꯥꯔꯕ ꯆꯠꯅꯕꯤꯁꯦ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯩꯅꯗꯦ ꯂꯤꯠꯀꯗꯕꯅꯤ ꯆꯥꯁꯤꯗꯤ ꯅꯄꯥꯜ ꯐꯔꯤꯉꯩ ꯏꯃꯥ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗꯣ ꯃꯃꯤꯡꯗꯣ ꯔꯣꯁ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯅ ꯊꯣꯜꯂꯦꯕꯀꯣ ꯐꯣꯂꯣꯋꯔꯁꯅ 50K ꯍꯦꯜꯂꯦ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯕ꯭ꯂꯥꯎꯁ ꯑꯀꯣꯠꯄꯤ ꯂꯤꯠꯂꯣꯏ ꯅꯆꯥꯁꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯒꯤ ꯇꯥꯗ꯭ꯔꯕꯅꯤ ꯏꯆꯥꯗꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯒꯗꯕꯅꯤ ꯏꯟꯁꯇꯥꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯤꯗꯣ ꯅꯦꯠꯄꯦꯛꯇꯨꯕꯨ ꯈꯥꯡꯕ ꯉꯝꯂꯤꯕ꯭ꯔꯕ ꯐꯣꯟ 5ꯅꯤ ꯏꯃꯥ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯍꯩꯃꯥ ꯌꯥꯝ ꯁꯤꯡꯉꯤ ꯏꯆꯥꯗꯤ ꯑꯗꯣ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯒ ꯌꯥꯎꯔꯗꯤꯅꯦ ꯍꯦꯛꯇꯅꯦ ꯀꯥꯏꯍꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯅꯨꯄꯥ ꯑꯐꯕ ꯌꯥꯝ ꯇꯥꯡꯉꯤ ꯍꯣꯏ ꯏꯃꯥ ꯑꯩꯁꯨꯅꯦ ꯑꯗꯨꯒꯨꯝꯕꯅꯤ ꯊꯤꯔꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯣꯟ ꯑꯣꯜꯂꯤꯁꯦ ꯑꯐꯕ ꯅꯨꯄꯥ ꯀꯥꯏꯗ ꯂꯩ ꯊꯤꯔꯤꯕꯅꯤ ꯊꯤꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯌꯦꯡꯉꯣꯏ ꯅꯃꯤꯠꯀ ꯁꯣꯛꯑꯁꯨꯅꯦ ꯏꯃꯥꯅ ꯂꯦꯟꯁ ꯍꯥꯞꯄꯤꯒꯅꯤ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯩ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯩꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯔꯤꯕ ꯃꯦꯗꯥ ꯏꯆꯥ ꯐꯥꯎꯗꯕ ꯌꯥꯗꯦ ꯂꯥꯏꯔꯤꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯛꯅ ꯆꯥꯒꯗꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯃꯤꯊꯨꯞꯁꯦ ꯈꯔ ꯍꯥꯞꯁꯤꯕ ꯁꯤꯖꯗ ꯆꯠꯂꯒ ꯑꯗꯨꯒꯤꯕꯨ ꯀꯣꯛ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯅꯥꯇꯣꯟꯗꯨꯁꯨ ꯁꯦꯝꯍꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯁꯦꯝꯍꯧꯔꯁꯤ ꯃꯤꯊꯨꯞꯀ ꯅꯥꯇꯣꯟꯒ ꯁꯦꯝꯃꯗꯤ ꯅꯆꯥꯗꯤ ꯐꯥꯎꯔꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯃꯦꯙꯥꯕꯇꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯒꯥ ꯀꯥꯏꯅ ꯐꯥꯎꯗꯣꯏꯕ ꯄꯨꯡꯁꯦ ꯌꯧꯔꯕꯅꯤ ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯦꯡꯉꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯏꯃꯥꯅ ꯏꯆꯥꯒꯤ ꯁꯛ ꯐꯖꯅꯕ ꯖꯨꯏꯁ ꯁꯦꯝꯃꯝꯕꯅꯤ ꯏꯃꯥ ꯑꯩꯁꯦ ꯅꯪꯅ ꯅꯝꯗꯅ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯜꯍꯟꯗꯧꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯙꯥꯕꯇꯤ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯇꯟꯖꯥꯗꯨꯗ ꯁꯣꯕꯤꯇꯥꯒꯤ ꯃꯅꯦ ꯂꯩꯕꯥꯛꯂꯩꯒ ꯃꯥꯏꯕꯤ ꯌꯥꯡꯒꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯇꯨꯃꯤꯟ ꯀꯧꯁꯤꯟꯗꯨꯅ ꯀꯥ ꯑꯃꯗ ꯐꯝꯃꯦ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯕꯁꯇꯣ ꯈꯔ ꯂꯠꯄ ꯑꯗꯨꯒꯤꯅꯤ ꯉꯁꯤꯗꯣ ꯃꯌꯥꯏ ꯂꯝꯕꯤ ꯕꯟ ꯂꯩꯕꯒꯤ ꯏꯅꯦ ꯂꯩꯕꯥꯛꯂꯩ ꯏꯅꯦꯅ ꯂꯥꯛꯄꯁꯦ ꯈꯔ ꯁꯥꯐꯕꯗꯧꯅ ꯇꯧꯏ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯐꯅꯕ ꯁꯤꯟꯅꯕꯒꯤꯗꯃꯛꯅꯤ ꯑꯗꯨꯅꯤ ꯏꯅꯦ ꯑꯩꯅ ꯄꯥꯝꯕꯁꯨ ꯂꯩꯕꯥꯛꯂꯩꯅ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯂꯥꯛꯏꯉꯩꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛꯈꯩꯗꯣ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯂꯤꯛꯂꯥꯅ ꯑꯗꯨꯃꯛ ꯌꯨꯝꯁꯤꯗ ꯂꯩꯔꯕꯗꯤ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ
ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯌꯥꯡꯒꯣꯏꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏ ꯁꯨꯕꯤꯇꯥꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯆꯟꯅꯕ ꯊꯕꯛ ꯇꯧꯔꯝꯂꯗꯧꯕꯅꯤ ꯉꯁꯤꯗꯤ ꯇꯠꯅꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏ ꯀꯔꯤꯒꯤ ꯇꯧꯔꯝꯂꯣꯏ ꯇꯧꯔꯝꯗꯣꯔꯕꯅꯤ ꯂꯤꯛꯂꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯃꯉꯛ ꯁꯝ ꯄꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯂꯩꯕꯥꯛꯂꯩꯅ ꯄꯨꯡꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤꯍꯦ ꯏꯆꯦꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯁꯣꯕꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯍꯥꯏꯗꯣꯛꯄꯗ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯌꯥꯝ ꯂꯨꯕ ꯉꯥꯛꯅꯤ ꯑꯩꯕꯨ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯈꯤꯕ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ ꯂꯤꯛꯂꯥꯒꯤ ꯃꯤꯆꯪꯗꯁꯨ ꯂꯩꯔꯤ ꯃꯁꯤꯗ ꯊꯕꯛꯁꯦ ꯇꯧꯕꯗ ꯁꯃꯤꯟ ꯑꯃꯇ ꯐꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯌꯥꯡꯒꯣꯏꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯂꯥꯛꯏꯉꯩꯁꯤꯗ ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯑꯩ ꯊꯕꯛ ꯍꯧꯔꯒꯦ ꯉꯁꯤ ꯑꯩꯅ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯂꯥꯏꯁꯤꯅ ꯑꯃꯨꯛ ꯍꯟꯅꯅꯦ ꯃꯥꯁꯦ ꯃꯤꯔꯣꯜ ꯇꯥꯕ ꯉꯝꯂꯔꯣꯏ ꯉꯁꯤꯗꯒꯤ ꯃꯁꯥꯗꯅꯦ ꯑꯐꯥ ꯑꯄꯨꯟ ꯑꯀꯤ ꯑꯈꯪ ꯐꯪꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯗꯨꯅ ꯀꯩꯊꯦꯜꯗ ꯇꯥꯔꯅꯤ ꯃꯍꯥꯛꯄꯨ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯂꯧꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯥꯛꯅꯤ ꯐꯤꯅꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯇ ꯁꯤꯇ ꯅꯣꯛꯏ ꯂꯩꯕꯥꯛꯂꯩꯅ ꯐꯤꯕꯝꯗꯨ ꯇꯥꯕꯗꯨꯅꯤ ꯃꯤꯠꯁꯤꯅ ꯈꯣꯏꯔꯥꯡꯅ ꯌꯦꯡꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯔꯤꯕ ꯁꯣꯕꯤꯇꯥ ꯍꯥꯏꯔꯤ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯑꯣꯏꯔꯅꯤ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯕꯤꯇꯥꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕꯗꯨ ꯊꯨꯡꯅꯕ ꯌꯥꯡꯒꯣꯏ ꯑꯃꯥꯏꯕꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯂꯥꯏ ꯈꯣꯏꯔꯝꯗꯧꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯀꯣꯛꯇ ꯀꯣꯛꯁꯦꯠ ꯂꯤꯛꯂꯥꯒꯤ ꯑꯀꯦꯟꯕ ꯁꯝꯂꯥꯡ ꯑꯃ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯗꯒꯤ ꯂꯧꯔꯦ ꯃꯥꯅ ꯂꯤꯠꯄ ꯐꯨꯔꯤꯠꯇꯒꯤ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯐꯤ ꯃꯆꯦꯠ ꯑꯃ ꯆꯞꯄꯦ ꯁꯦꯠꯄ ꯐꯅꯦꯛꯇꯒꯤꯁꯨ ꯐꯅꯦꯛ ꯃꯆꯦꯠ ꯑꯃ ꯆꯞꯂꯦ ꯑꯗꯨꯒ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯙꯕꯤ ꯑꯃꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯅꯦꯛ ꯃꯆꯦꯠ ꯑꯃꯗꯤ ꯁꯝꯂꯥꯡ ꯑꯀꯦꯟꯕꯗꯣ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯙꯕꯤꯗꯣ ꯌꯨꯝꯗꯨꯒꯤ ꯁꯟꯊꯣꯡ ꯄꯥꯡꯕ ꯌꯦꯅꯈꯥꯗꯨꯗ ꯂꯩꯕꯥꯛ ꯃꯔꯣꯜ ꯑꯃ ꯇꯧꯊꯣꯛꯂꯒ ꯂꯥꯏꯙꯕꯤꯗꯨ ꯊꯝꯃꯦ ꯍꯦꯛ ꯊꯝꯕꯒ ꯂꯥꯏꯙꯕꯤꯗꯣ ꯑꯆꯧꯕ ꯅꯨꯡ ꯑꯃꯅ ꯅꯟꯗꯨꯅ ꯊꯝꯃꯦ ꯑꯗꯨꯝꯅ ꯊꯝꯕ ꯂꯣꯏꯔꯒ ꯈꯨꯠꯇ ꯊꯥꯡꯒꯣꯟ ꯄꯥꯏ ꯌꯥꯡꯒꯣꯏ ꯈꯨꯠ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯌꯥꯡꯒꯣꯏꯅ ꯍꯥꯏ ꯂꯥꯏꯙꯕꯤ ꯅꯪꯗꯤ ꯃꯤꯔꯦꯝ ꯍꯥꯝ ꯆꯠꯅꯨ ꯃꯤꯔꯦꯟ ꯍꯥꯝꯐꯣꯏꯅꯧ ꯇꯣꯡꯕ꯭ꯔꯝ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯤꯒ ꯊꯥꯒ ꯇꯔꯨꯛꯃꯛ ꯂꯣꯏꯅꯕꯒ ꯇꯔꯦꯠꯃꯛ ꯊꯧꯗꯨ ꯅꯨꯡꯄꯥꯛꯅ ꯅꯟ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯅꯥꯅꯕ ꯅꯨꯡꯒꯣꯏꯕꯤꯗ ꯁꯔꯦꯟ ꯆꯟꯗꯨꯅ ꯊꯧꯗꯨ ꯅꯨꯡꯄꯥꯛꯅ ꯃꯔꯥ ꯇꯥꯕꯒꯨꯝ ꯇꯥꯔꯁꯅꯨ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯂꯤꯛꯂꯥꯒꯤ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯆꯤꯡꯎ ꯂꯥꯏ ꯑꯐꯕ ꯑꯃꯠꯇꯅ ꯃꯥꯕꯨ ꯉꯥꯛꯊꯣꯛꯄ ꯌꯥꯔꯣꯏ ꯅꯝꯁꯤꯜꯂꯕꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯇꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯙꯕꯤꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯌꯥꯝ ꯍꯩꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯤ ꯍꯦꯛ ꯐꯨꯝꯕ ꯂꯣꯏꯔꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯄꯥꯗꯨꯗ ꯂꯥꯏ ꯊꯃꯥꯏꯅꯕ ꯉꯥꯄ꯭ꯔꯨꯝ ꯑꯁꯤꯕ 8 ꯌꯦꯅꯈꯥ ꯃꯄꯥꯗꯨꯗ ꯐꯨꯝꯖꯤꯜꯂꯦ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯤ ꯏꯆꯦ ꯌꯥꯡꯒꯣꯏ ꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯣ ꯍꯩ ꯂꯩꯕꯥꯛꯂꯩ ꯑꯣꯏꯒꯅꯤꯅꯦ ꯀꯔꯤꯒꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯣꯏꯔꯣꯏ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯗꯣ ꯏꯆꯥ ꯏꯁꯨꯗ ꯆꯨꯔꯨꯡꯗꯅꯕꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯇꯧꯕꯤꯔꯝꯃꯕꯅꯤ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦꯗꯣ ꯉꯁꯤꯗꯤ ꯍꯩ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯗꯤ ꯎꯆꯦꯛ ꯃꯃꯤꯠꯇ ꯄꯥꯟꯕꯅꯤꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅ ꯂꯥꯍꯠꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯁꯨꯕꯤꯇꯥꯅ ꯎꯄꯨꯗꯒꯤ 30,000 ꯂꯧꯊꯣꯛꯂꯒ ꯑꯉꯝꯕ ꯀꯠꯂꯦ ꯄꯩꯁꯥꯗꯣ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯒ ꯂꯥꯞꯄꯒ ꯇꯥ ꯕꯁ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯕꯒꯥꯏ ꯇꯣꯃꯥꯜ ꯃꯈꯣꯡ ꯌꯧꯅꯕ ꯍꯟꯈꯤ ꯑꯄꯦꯟꯕꯗ ꯐꯥꯎꯏ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯊꯨꯡꯂꯅꯤ ꯍꯥꯏꯕꯒꯤ ꯀꯅꯥꯁꯨ ꯈꯪꯕ ꯎꯍꯧꯕ ꯅꯠꯇꯦ ꯆꯦꯛꯄꯜꯅ ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯁꯤꯟꯕ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯆꯠꯊꯈꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯤꯅ ꯐꯔꯔꯣꯏ ꯐꯠꯇ꯭ꯔꯕꯗ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯈꯔ ꯃꯤꯍꯧꯕꯒꯤꯗꯃꯛ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯃꯃꯜ ꯌꯥꯎꯗꯕꯒꯨꯝ ꯉꯥꯎꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯔꯤꯌꯥ ꯀꯣꯂꯦꯖꯇꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯥꯡꯅꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨꯕꯨ ꯉꯥꯡꯁꯛ ꯉꯥꯡꯂꯤꯗꯨꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯣꯛꯁꯤꯁꯨ ꯂꯨꯝ ꯂꯥꯎꯏ ꯌꯥꯝꯅꯁꯨ ꯆꯤꯛꯏ
ꯀꯣꯐꯤꯔ ꯀꯩꯅꯣꯝꯃ ꯊꯛꯎꯁꯤꯔꯥ? ꯍꯣꯏ ꯊꯛꯎꯁꯤ꯫ ꯑꯅꯤꯗꯣ ꯀꯦꯟꯇꯤꯟꯗ ꯆꯪꯂꯒ ꯀꯣꯐꯤ ꯊꯛꯏ꯫ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯁꯥꯏ ꯔꯤꯖꯅꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯍꯧꯔꯕꯅꯤ꯫ ꯀꯣꯛꯁꯦ ꯆꯤꯛꯄꯗ ꯃꯦꯝ ꯔꯤꯇꯥꯅ ꯇꯥꯛꯄ ꯂꯦꯛꯆꯔꯒꯗꯣ ꯑꯩ ꯑꯝꯇ ꯆꯪꯗꯦ꯫ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯕꯒꯤ ꯃꯥꯏꯒ꯭ꯔꯦꯟꯒ ꯇꯧꯔꯖꯥꯠꯂꯣ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯀꯥꯟꯅꯗꯦ ꯂꯤꯛꯂꯥ, ꯍꯌꯦꯡꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯁꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯐꯤ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯤꯛꯂꯥꯒꯤ ꯃꯥꯃ ꯇꯥꯏꯕꯪꯉꯥꯟꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯂꯤꯛꯂꯥ ꯃꯥꯒꯤ ꯃꯥꯃ ꯇꯥꯏꯕꯪꯉꯥꯟꯕ ꯎꯕꯗ ꯍꯔꯥꯎꯖꯩ꯫ ꯔꯤꯛꯁꯣ ꯑꯃꯟꯕꯗꯨꯒ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇꯨꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯑꯦ꯫ ꯃꯥꯒꯤ ꯃꯥꯃꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯃꯥꯃꯥ! ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯠꯀꯤ ꯄꯤꯅꯤ ꯆꯤꯟꯊꯔꯛꯂꯤꯕ ꯂꯤꯛꯂꯥ꯫ ꯃꯥꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯃꯥ꯫ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯋꯥꯏ ꯍꯥꯏꯒꯅꯨ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯃꯥꯃꯥ, ꯅꯪ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯂꯥꯛꯇꯦ, ꯀꯩꯒꯤꯅꯣ ꯃꯥꯃꯥ? ꯑꯩ ꯇꯁꯦꯡꯅ ꯃꯥꯃ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯈꯔ ꯈꯔ ꯂꯥꯛꯑꯣ ꯃꯥꯃꯥ꯫ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒꯤ ꯃꯥꯃꯅ ꯍꯥꯏꯕ ꯂꯥꯛꯄꯗ ꯑꯩꯅ ꯇꯥꯊꯤ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯨꯒꯤꯔꯥ? ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯥꯃꯥ, ꯅꯃꯧ ꯂꯤꯛꯂꯥ ꯂꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨꯗ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯀꯞꯄꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯍꯥꯏꯍꯩꯗꯦꯅꯦ ꯂꯤꯛꯂꯥ, ꯀꯔꯤꯒꯤ ꯅꯪꯒꯤ ꯃꯥꯃꯅ ꯏꯃꯧꯕꯨ ꯋꯥꯔꯧꯒꯅꯤ? ꯏꯃꯧꯕꯨ ꯅꯨꯡꯁꯤ, ꯌꯨꯝꯗꯨꯗ ꯃꯥꯃ ꯂꯥꯛꯅꯤꯡꯕꯗꯤ ꯐꯥꯎꯏ ꯅꯪ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯕꯨ ꯅꯃꯥꯇꯣꯟꯒꯤ ꯋꯥꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯈꯣꯡ ꯄꯨꯝꯕ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯅ ꯃꯥꯃꯥ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯃꯥꯃꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ ꯃꯥꯃꯥ꯫ ꯈꯥꯡꯕꯗ ꯋꯥꯔꯦ ꯃꯥꯃꯥ꯫ ꯈꯥꯡꯕ ꯀꯜꯂꯨ ꯂꯤꯛꯂꯥ, ꯅꯪꯕꯨ ꯃꯥꯃꯒꯤ ꯅꯥꯛꯇꯗꯤ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯐꯅ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯕꯨ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯗꯤ ꯅꯪꯅ ꯃꯨꯠꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯤꯛꯂꯥ꯫ ꯃꯥꯃꯥ, ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯃꯧ ꯂꯤꯛꯂꯥꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯊꯤ ꯊꯤꯔꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯃ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯍꯥꯏꯍꯩꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯉꯥꯡꯂꯤꯁꯦ꯫ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯀꯥꯟꯅꯗꯕꯗ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯃꯥꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯤꯛꯂꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠꯂꯨꯗ ꯄꯤꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅ ꯂꯥꯏꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈꯤ꯫ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯑꯃꯇ ꯇꯝꯕ ꯉꯝꯖꯗꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄ ꯂꯤꯛꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯔꯤꯌꯥꯒ ꯂꯣꯏꯅꯅ ꯀꯣꯂꯦꯖꯇꯒꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯥꯃꯅ ꯀꯩꯅꯣꯝ ꯂꯩꯔꯒ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯂꯨꯄꯥ 500 ꯆꯠꯄꯤꯗꯣ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯇꯣꯡꯅ ꯃꯥꯒꯤ ꯃꯥꯃꯅ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯂꯤꯛꯂꯥ, ꯁꯦ ꯂꯨꯄꯥ 500 ꯁꯤꯜꯂꯛꯎ, ꯌꯥꯝꯗꯦ ꯅꯪ ꯃꯥꯃꯅ ꯄꯤꯅꯤꯡꯗꯨꯅ ꯄꯤꯕꯅꯤ, ꯀꯩꯅꯣꯝ ꯂꯩꯔꯒ ꯆꯥꯎꯀꯣ꯫ ꯃꯥꯃꯥ, ꯌꯥꯝꯃꯜꯂꯦ, ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯌꯦ꯫ ꯌꯥꯝꯗꯦ, ꯂꯧꯁꯤꯜꯂꯨꯁꯦ, ꯅꯪꯒꯤ ꯃꯥꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯧꯒꯤꯅꯦꯅ ꯄꯤꯕꯅꯤ꯫ ꯃꯥꯃꯅ ꯄꯤꯕ ꯂꯨꯄꯥ 500ꯁꯦ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦꯀꯣ ꯃꯥꯃꯥ꯫ ꯃꯥꯃꯒꯤ ꯂꯤꯛꯂꯥ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯃꯥꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯔꯤꯛꯁꯣ ꯊꯧꯕ ꯂꯥꯏꯔꯗ꯭ꯔꯕꯁꯨ ꯏꯃꯧꯒꯤꯗꯃꯛ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯃꯥꯃꯅ ꯅꯪꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ꯫ ꯃꯥꯃꯒꯤ ꯋꯥꯍꯩꯅ ꯊꯧꯅꯥ ꯑꯣꯏꯒꯦ ꯃꯥꯃꯥ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯤꯛꯂꯥꯕꯨ ꯔꯤꯌꯥꯅ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯌꯨꯝ ꯍꯦꯛ ꯆꯪꯕꯒ ꯂꯤꯛꯂꯥ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯦ ꯇꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀ꯭ꯂꯥꯁꯇ ꯄꯤꯔꯛꯄ ꯅꯣꯠꯁꯤꯡꯗꯨ ꯄꯥꯔꯦ꯫ ꯁꯣꯝꯗꯅ ꯁꯨꯕꯤꯇꯥ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ꯫ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩ ꯂꯤꯛꯂꯥꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯁꯨꯕꯤꯇꯥꯅ ꯃꯥꯒꯤ ꯀꯥꯗ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ, ꯑꯁꯦꯡꯕ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯇꯨꯃꯤꯟ, ꯇꯥꯅ ꯇꯥꯁꯤꯟꯅꯔꯣꯏ, ꯈꯪꯅ ꯈꯪꯁꯤꯟꯅꯔꯣꯏ, ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥ ꯁꯤꯃꯗꯤ ꯑꯩ ꯌꯥꯎꯗꯦ, ꯃꯄꯨꯝ ꯊꯤꯟꯅ ꯂꯥꯡꯅꯒꯦ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯔꯣꯏ, ꯂꯝꯐꯩ ꯑꯃꯗ ꯆꯠꯂꯅꯤ,
सैता पेंजैदको अइदी यामख्रबा लंथुमसिंगसिगी मबेमा अइना ओइदोरबा लुख्राबी समू लोइबी हाइबदो अइने अइ लिगलाना लंबीदे हेक ताखिबगा अइना मतम खरदी कपसिन्नबा मियामना अइना तौबदगी ngaubune haibasiमदी खंगनबा यादे असी खलदुना सुबिता अथेंग बहेंगी मतम गायदुना लेरमे सोमदन कमदौरी मागी क्लास की नोटसिंग दो पारंबदगी लिगला तुमथखिबा खंगौद्रे लिगला तुमथबगा मंगमा मंगे मंगदुदा संद्रेम्बी सैसागी मंगमा मंगे मंगलांदुदा संद्रेम्बीना माना ओय सैसराना मेदबती अंगांग नुपा मचा सखंगदबा मसुई अदुगा ममातोना सुबिताना ओय खोमलेन मंगलांदुदा असुमना उरमे सैसरागी ममाना हाय संद्रेम्बी नंगु तारिब्रा हारिबसे नुरा मथोट काबीना मपालदबु लैबदी करी फजै हाइबगे नमा कराम चाउबिदो ओकपा कौबा लैते नुमित तारे मखंगदे तुंगोल थलौरबनी मराइना मराक्सगनी फमुंगदबु चंगलगा ngairuru kaidauge संद्रेम्बीना खुमे इमा सकपी पलेम इमा अपोकपी हराव हराव न हलकपदा कनाना तुंगोल ओकपीनी ngayaktबु मंगाई जखीगे पोथाबीरो इमा नमोंगी करिसु खनबीनु ngayak मंगाइरे ngaइरसु सैसरागी ममाना तुमे दुदी अखोइसु थोंजाउजे पुरुन हापसिनबा काउनिको तारबरा उखोकतेंदा ngaदुना ngaइदोगी सरुकपुदी फमुंग चंगदुना याहिबलो हाइबीबनी फनबा ngaइजाउरो दुदी वारी सिताबीरगा अदोंगी मोत अदु कमेंट बॉक्स ता थंबिरम अमदी चैनल असिबु नुसिबिदुना अदोंगी ममल यामलबा लाइक सब्सक्राइब तबो काउबिगन लोसिलकपदा मैमबो इकोकनोना अमुकन खुरुमजरी।